Yengbiriba tabiriba pumnamakku ahanbamaktuda Library of Manipurna khurumjari. Lengsin biduna leire koigi setsida Delhi dagi hujik yaubiriba aigi yamna nuksijarabi ima aduga pumnamakna yamna nuksina Oja Sarojna Lini Khumdram haina mingobiba ima busu khurumjari. I hang asu ngasigi Prithibigi na yam International Women's Day numisida yam harauta yam bapungda phawa magaloina na aina ngasi pajaga dori basi oja thubiga oja pramotiniga gi para ba matungsida marak maraki oina janane tan magi guidance kari kara loina bak tobiramba oja ani sataksa khaba matungda janane ta irapoti pun samlappa punsi si ai miyami mafamja thamjage haiduna hotnajare janane ta irabo ki samlappa punsi si kanana karmai tawdana lairi koina thambiramba noina haibada khomjin ba lengsin ba se thokjombira legidre aduna mahana khomjin biramba adugumba lairi ni matam sida irabot memorial library and information center manipurna kano phongbadi aduga nampham china progress printers manipur khurai lamrong kai thelda matamdu da like chi only maman chi lupa marida adumaina yon ba haibdi me amna lebi ke haraga su maman je hujita haina ruga di yam tina khenna ba matamdu ki belu gudi belu gi tongan ba ma lejaga su lupa mari pi matam chita janane ta gi tamata punchi chamlapa punchi se sumaina ai hak jage machi ai hangna nasi miyamda ai lai chi phangbadagi ai sakta phangam jaragani aduga loina na khoina sipa harba matung sidai sida aina nahan aigi pokpa numita phongjagi ba lairi kaino ningching lakanung dagi haidana 29 December 2000 kaino sida 14 sida 24 sida phongkipado jachingna moina paning badagi pija haba matungda amuk yam nungsina review tawbirak pa isa ani leire sida ama hanba isa nupi sina ekedina koijam Director General of Adult Defense Service Puneda huji Puneda posting da leiba isa ibe masina paraba matungda ma di English da irakpanina foreign aigi sanpi Monica da mabu mana pabirakani aduga aigi Manipuri loan aina paba da jaja chatpa masi gi ibirakpa jaibe masina kainoni Rajkumari Suniti Kaushal mahakna su ningching lakan dagi parubada thamoi nunggi samlaba paudamaina ama iraga tentakna yam nungsina ibirei simadi aina horen pathokjarake ama isari nana ibirakpasina isa Monica na papi na baina pathopi na baina khoi sinajare sumaina ngasi thoramsi punamapu thamjage haina thamjare haina punamapu khoramjari Sumaintal dana akhoi program singa si akhoi jiki akhoi Manipur ki situation amadi akhoi history tamakpakanda akhoi janane tai rapot ki maram da henna naina base akhoi da kana gadra haidana mana masi lokhat pirak baki tamakta thagachari ado yengbiriba pumna magna kadai dagi yengbiribana haibadu soidana comment tawbiro aduga akhoi jananeta irapot ki maramda akhoi ngasi khangminasi learn tawminasi aduga second part da akhoi book review se I am excited oi jik RK Jim se ai una jakre US da lakpada RK Suniti Kaushal amati cherina na ibirakpasi apai taminasi masi haraga ngasi gi program si hobina ba ima da ai sinajari punamapu amuhanna khoramjari nonglukjari bhakti kachari ayhaji jananeta irapoti samlappa punsi wari si ahanba maktada thamjage jananeta irapoti samlappa punsi khomjin ba lengsin ba thokjom birasi
adagi phongpham se ai mamang da haijagre adu sumai tokdana ai wari se dum hojjarak lage inchok lising amaga chanipan maudra taruk September gi tang kunthra da pisum thong oinam lekai da hijam irabot pokhi mahak ki apokpi gi maming na hijam apokpagi maming na hijam ibunghal aduga apokpi gi maming na chongtham sanu thambal ngambi ko devi koi awa nang taraba praja miyam gi luching lakadaba neta se angang oiringe gi punsidagi awa nang kaya nang laki irabona angang yamna oiringe da apokpa lekhide apokpa lekhidabaga yopi nabalaita duna onam lekai gi matonta pokjaba macha puduna irabot ki pok apopina sawajam lekai da leiba mane ibe magi manakta hongduna leiba taki nahawaina kogi lukrabi oiba se yamna kaino oiba awabagi masakni nahanina irabot angang oiringe degi afaba satra oirei sanabada so afaba player oiki ojana phuba ase irabot ki matamgi oja singi chatnabini haibli ojana satra da am thin phuba se yamna thin na phuba da sopa enjoy tawbaga yawjani matamdugi oja du karambano akhodi thengna ja hodre akhoi matamdadi angang da ka hena phuba yaroi ka na phudi kharga phui khubak king tholaga chai koi yari na ka khargadi ki hali aduga yam kana phuba du de ai gi matamdadi thengna jaraktre aduga adugi mamangdadi ojana satra phuba da satra laitam kawya da na laitam tokhiba sina singbagi wari di yam nakna tajare ojana satra phuba che irabo ki matamgi school gi oja singi satna bine yam sin phuba jani nongma irabo na tamliba Johnstone school gi satra mana tamliba ai jananeta se Johnstone school da man taminge matam da oja mana magi classmate ama yam sathina phurami phuba degi hendokna khongpang na satra du kawrami irabo na sigumba atechara sigi yangbangam lamde tawdoga sida irabo na Johnstone school da strike chathaduna satra phuba tokna nabadabi jarami mana kano to mana adugi lusingbo oira kanda masina irabo ke ahan balal honi angang ringi degi masa mina lakchaba yadaba mina mibu namdhaba yadaba adugumbagi wakhalonda polakpa adugumlaba mahapurus amani Johnstone High School da class 7 tamlaba matungda satra class 8 ki damak dakada matandu da akhoi school ga se mafam chana leiramdaba dakada ID silchar da dakada class 9 khop tamruraga yungi abasta hena phalakchil laktaba adi mapabung su legitrabanina sogat pingai leiraktaba amaronda apopana legitraba matungda magi ne haiba amatang leijaramba apopi mama sununga kiba apopi som legidaba irabot hanna yengbada kana amata leitaba mi oibadagi mi oirakpadagi dakada laitamba adu amu thadokpa tokpa takhi masina irabot ki laitamba gi thak loisingre adi mana tamningi badu mama pung phagidre larik ta thawai yauramba irabot na lairabadagi namduna larik tamba tokpa takhiba sidagi irabot na anoba punsi ama mohorake dimagi laitam to o matungda matam di sadribani ko mana laitam to iba matam se laitam ba toklaba matungda in soli singama chama pantram ngada irabot na Tripura da satuna matam khara leki Tripura da matam khara lelabada Manipur tholakpadadi lekham leitaduna wangkai ningthem pukri mapanda leiba maibam samdengi yumda leke ai mai lekham jam leiraktadana irabot ki marakki punsi sida mungya macha khaina takpirami hojik irabot mapung phaba mi ama oire mahaki pakhang oiringe gi punsi di lairik iba sanaba drama yawba isai tawba amadi ama oina changchilaki magi ani suba khongthang se laikam to omatungda aduga mahang iba saidam sareng adi iba babadi loina thokre dan magi kano saisida class da ada saidam sareng ko balairik ado sarkar na class 10 gi textbook oina loksin duna tamhanki yam phajaba Manipur dramatic union gi founder su oirami aduga loina na mahang machama aphaba artist ama oina MDU gi drama kaya da saruk yaki mahaki asengba wakhala se ahanba makta su phongdok ki badadi
pakhang oiringai dei mana yaurokpa mana puthokiba MDU gi symbol langon karan asina magi punsida pukhatkiba longmi gi thabak asiga sanaba utpani asumna iba sida manipur da hiram khudingna khangnaba misak ama oina phaurakle aidi mase dum masana inbornda amarom da harodi mase kan laira na pokchabai wani laipo kai tuni ingcholi changma chamapan kunni thoidagi mahak rajniti thinchang ba horakle adudagi khudam di manipur da sapa khana se ugi sapa khana tawringe da phongki ba ahan ba magazine do adu maitei chanugi editor oiduna ma editor ko oigreba se phongdokpa hauki asigumba matam asidagi misak khangba magun leiba maming chatpa mi ama oirakpadagi ngakse yam popular si oireba like tamba ngakta na popular oirpa nate magi tongan ba personality do aduda Chorasan Maharaj ki mayambung ton Chandrahaski machai be ma khomdon chana thajaduna ai chauna luhongki aidi nupa mayum che konungi kanoni machanupi oirabanina British na palinge da feudal samaj da khamtheng ba ningthau gi sakti leilinge da ningthau na mi hatpa gi sakti phawba leiba matam oibana ningthau na irabotpu Fauja Nari amasung Dewangi achauba loisang adi magi kenodo posto panchayagi member haki darbar chaira panchayagi member oiba haiba che matam adugi Manipur da khwaidai chawba phamni ai maning thong machanupi su lore ade mai personality du sumi mi bulu chingba mi guide tawba punamak se maunda yoropa gundo adu urubada Lokcha pigani minai pigani tolo phangani sel chathok chachin mi otkani chawgani asini habidi mangonda yamna responsible to pibedo amaromda prajagi mathakta award anai tawwa sidi chapchana feudalism gi samaj da yak lawba matamni kanoda prajagi mathakta miot minai se khudam gi masak oina hairabada Matandugi Samargi Oina Ratan Brahma Sabha Nintho Haiduna Dharmagin Minda Ordinary Batak Pamlayaba. Among a sing Haiba Mayam Kana Satarami, me Mambu Nang Mang Labani Mini Haiduna Samargi, Tabakta Mayangatina, and Dabagi Hukum Joey. Mangi Bamia do share Piragadis and Dopa Hector ya, Machina Takpadi Mibu or Laga Kulai Putopagi Wani. Mibu ot na naba ratan haiba phamnai ba si manghalaga lupa yang khai piraga kokpa yaba ada Brahma Sabha na manghan bagi hukum thoklaga lupa marphu manga pai traundoi ningthaugi amang ba hukum kong na bana lupa changa na yagani haiduna red ama sapchana kaktun na thame Manipur da leiba tampaki mi mitei makhai gauriya dharma chatabaya de Dhanma si lawbaga loina na chandon thingadabani madudagi chandon sangkai haiduna pacha anama matamdugi paisa nipana saba paisa nipana anamni akoi matamda su madu akoi na class 2 bahudagi adu tokhraga mung naya paisa se mung lakhibani akoi anasiki se akoi ujawi khangsu khangi matamadugi paisa nipana saba anama nga pigadabani masi pidrabadi mangi haiduna inthokani inthokpasi am tawrame Intokpasi Ningthaunaga intokpase kitang mari mata thoknaba moi kitangga samajda lamhenba haitare lamhenba kore matamduda huikanda di natre lamhenba natre matamduda kaino taweba khoina longna leinaba yadaba mi ka se longna leinaba da madugi thoklakpa kaino akogi result budi phajade adu moina mak matamduda moise akoi saisida nang stil leiba yaroi into a haitana moji khunam daga pula phale henba sugumba si akoi gi matam du bhawda hapet wari oina tajarai dharma si lawga loina na chandon thingadabani madugi chandon gi sangkhaya hadna anama matam madugi pesani pana saba anama nga pigadabani masi pidraga di mangi haiduna inthokani aduga chandon su thilhaloi mi singthina chandon si thinbase Koi Hindu Dharma koi gi yupira panina ai juji su chandona dum thinjari masi ek thinri bawa ai se seng da bagum wakanda khalibat matandu da chandon je thining bana
ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯀꯥꯏꯅ ꯅꯤꯡꯊꯧꯒꯤ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯂꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯐꯌꯦꯡ ꯑꯗꯒꯤ ꯑꯟꯗ꯭ꯔꯣ ꯆꯛꯄ ꯈꯔ ꯂꯥꯞꯅ ꯂꯩꯔꯤꯕꯁꯦ ꯃꯣꯏꯁꯦ ꯆꯟꯗꯣꯟ ꯊꯤꯟꯒꯦꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯅꯣꯏ ꯁꯦꯟꯈꯥꯏ ꯄꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯆꯟꯗꯣꯟ ꯊꯤꯟꯕ ꯌꯥꯔꯣꯏꯅ ꯊꯤꯟꯍꯟꯗꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯔꯤꯁꯔꯁ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯕꯥꯏꯑꯣꯗꯥꯇꯥ ꯐꯪꯖꯔꯛꯏ ꯁꯔꯀꯥꯔꯒꯤ ꯈꯖꯅꯥ ꯊꯧꯕ ꯂꯥꯛꯄ ꯑꯆꯧꯕ ꯀꯨꯝꯂꯛꯄꯗꯅ ꯃꯤ ꯑꯗꯣ ꯆꯥꯛꯊꯛ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯄꯤꯌꯣꯟ ꯆꯥꯛꯊꯛ ꯀꯧꯋꯦꯕ ꯃꯗꯨ ꯗꯣꯂꯥꯏꯗ ꯍꯥꯞꯇꯨꯅ ꯈꯨꯟꯊꯥꯡ ꯌꯩꯅ ꯊꯤꯟꯒꯅꯤ ꯄꯣꯊꯥꯡ ꯕꯦꯒꯔ ꯄꯣꯍꯟꯒꯅꯤ ꯗꯣꯂꯥꯏ ꯔꯤꯡ ꯑꯣꯏꯍꯟꯒꯅꯤ ꯈꯖꯅꯥ ꯈꯣꯝꯂꯒ ꯂꯩꯕ ꯃꯐꯝꯗ ꯈꯨꯜ ꯁꯪꯒꯅꯤ ꯑꯗꯨꯕꯨ ꯌꯥꯔꯦꯛ ꯁꯟꯇ꯭ꯔꯤ ꯀꯧꯏ ꯊꯣꯡ ꯑꯃ ꯂꯥꯟꯕꯗ ꯁꯦꯟꯈꯥꯏ ꯂꯧꯒꯅꯤ ꯎ ꯑꯃꯇꯪ ꯏꯪꯈꯣꯜꯗ ꯍꯧꯖꯕ ꯇꯦꯔꯥ ꯈꯨꯗꯦꯡ ꯑꯃ ꯌꯣꯟꯅꯅꯕ ꯄꯨꯕꯗ ꯃꯥꯁꯨꯟ ꯂꯧꯒꯅꯤ ꯂꯧꯃꯤꯅ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯉꯥ ꯐꯥꯕ ꯌꯥꯔꯣꯏ ꯂꯧꯃꯤꯁꯤꯅꯅꯦ ꯃꯥꯏ ꯂꯧꯕꯨꯛꯇꯨꯗ ꯃꯁꯥꯒꯤ ꯂꯧꯈꯣꯡ ꯈꯣꯡꯕꯥꯟ ꯃꯆꯥ ꯁꯤꯠꯄ ꯌꯥꯔꯣꯏ ꯄꯥꯠ ꯆꯥꯕꯗ ꯁꯦꯜ ꯊꯤꯔꯕꯗꯤ ꯌꯥꯒꯅꯤ ꯄꯩꯁꯥꯁꯤꯗ ꯑꯗꯨꯗꯤ ꯃꯥ ꯀꯔꯞꯁꯟ ꯀꯩꯀꯥꯁꯦ ꯌꯥꯝ ꯀꯨꯏꯔꯕꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯅ ꯃꯆꯥꯗꯣ ꯄꯣꯛꯊꯣꯔꯛꯇꯅ ꯀꯔꯞꯁꯟꯁꯦ ꯌꯥꯝ ꯆꯥꯎꯗꯅ ꯕꯣꯝꯃꯨꯛ ꯆꯥꯎꯕꯒꯤ ꯋꯥꯅꯤ ꯃꯇꯝꯗꯨꯗ ꯄꯤꯛꯑꯁꯨ ꯀꯔꯞꯁꯟꯁꯤꯗꯤ ꯂꯩꯔꯝꯃꯦ ꯋꯥꯔꯤꯁꯤ ꯄꯥꯖꯔꯨꯕꯗꯒꯤ ꯃꯔꯝꯗꯤ ꯖꯜ ꯁꯝꯕꯟꯙꯤ ꯀꯧꯕ ꯑꯥꯏꯟ ꯑꯃ ꯂꯩ ꯖꯜ ꯁꯝꯕꯟꯙꯤ ꯃꯗꯨꯗꯤ ꯅꯣꯡꯖꯨ ꯊꯥꯗ ꯄꯥꯠꯀꯤ ꯏꯁꯤꯡꯒ ꯂꯧꯕꯨꯛꯀ ꯁꯝꯅꯩ ꯉꯥ ꯆꯦꯟꯁꯤꯟꯈꯤꯅꯤ ꯍꯥꯏꯕꯁꯤꯅꯤ ꯆꯦꯟꯁꯤꯟꯈꯤ ꯍꯥꯏꯕꯁꯤꯅꯤ ꯑꯁꯨꯝꯅ ꯄ꯭ꯔꯖꯥꯅ ꯍꯦꯛ ꯂꯦꯡꯕꯒ ꯈꯖꯅꯥ ꯃꯈꯜ ꯀꯌꯥ ꯂꯧꯔꯝꯃꯤ ꯑꯗꯨꯗꯤ ꯄ꯭ꯔꯖꯥꯁꯤ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯧꯖꯤꯛꯁꯨ ꯋꯥꯏꯀꯣ ꯑꯩꯒꯤ ꯏꯄꯥ ꯑꯁꯤꯕ ꯄꯣꯠꯂꯣꯏꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯅꯤꯡꯊꯧꯒꯤ ꯍꯨꯀꯨꯝ ꯑꯃꯅ ꯄꯣꯠꯂꯣꯏꯕ ꯌꯥꯔꯣꯏ ꯃꯥꯡꯂꯦ ꯍꯥꯏꯔꯛꯄꯗ ꯐꯝꯖꯤꯟꯅꯕ ꯀꯣꯡꯒꯥꯏ ꯑꯃ ꯍꯥꯏꯕꯗꯤ ꯂꯣꯠꯁꯤꯟꯅꯕ ꯁꯣꯔꯥꯠ ꯁꯣꯟꯕ ꯌꯥꯗꯕ ꯅ ꯀꯣꯡꯒꯥꯏ ꯑꯃ ꯑꯁꯨꯝꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯇꯅ ꯃꯥꯂꯦꯝꯁꯤ ꯅꯤꯛꯑꯦꯕ ꯑꯩꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯑꯩꯁꯦ ꯀꯩꯝꯇ ꯅꯤꯌꯣꯝ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯨꯝꯅ ꯇꯧꯕꯗ ꯐꯥꯎ ꯋꯥꯈꯜꯁꯦ ꯌꯥꯝ ꯄꯤꯛꯊꯕ ꯑꯗꯩ ꯀꯞꯄ ꯂꯥꯎꯕ ꯀꯩꯗꯧꯕ ꯃꯌꯥꯝꯁꯤ ꯇꯧꯔꯤꯅꯦꯕ ꯑꯗꯩ ꯏꯔꯥꯕꯣꯠꯀꯤ ꯂꯥꯜꯍꯧ ꯑꯣꯏꯅ ꯄꯔꯦꯡ ꯑꯃꯃꯨꯛ ꯂꯩꯔꯦ ꯏꯔꯥꯕꯣꯠ ꯄꯟꯆꯥꯌꯠ ꯃꯦꯝꯕꯔ ꯑꯣꯏꯔꯕꯁꯨ ꯕꯤꯆꯥꯔ ꯆꯨꯝꯅ ꯇꯧꯕ ꯁꯦꯜ ꯆꯥꯗꯕ ꯄ꯭ꯔꯖꯥꯒ ꯇꯤꯟꯅꯕ ꯍꯧꯔꯛꯈꯤ ꯑꯗꯩ ꯃꯥꯏ ꯋꯥꯈꯜꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯒ ꯂꯧꯆꯥꯒ ꯆꯥꯔ ꯂꯩꯕꯁꯦ ꯃꯥ ꯄꯥꯝꯃꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯏꯔꯥꯕꯣꯠꯅ ꯐꯝ ꯑꯆꯧꯕ ꯑꯣꯏꯍꯟꯕ ꯑꯁꯤꯒꯨꯝꯕ ꯑꯑꯣꯠ ꯑꯅꯩ ꯈꯥꯡꯕ ꯉꯝꯗꯕꯅ ꯃꯅꯤꯄꯨꯔ ꯁꯕ ꯀꯃꯤꯇꯤ ꯍꯥꯏꯅ ꯁꯦꯝꯗꯨꯅ ꯃꯥꯡꯉꯦ ꯍꯥꯏꯅ ꯏꯟꯊꯣꯛꯄ ꯃꯥꯒꯤ ꯐꯨꯝꯂꯤꯕ ꯃꯁꯥ ꯀꯣꯠꯊꯣꯛꯇꯨꯅ ꯄꯣꯠꯂꯣꯏꯕ ꯃꯁꯥꯅ ꯏꯁꯩ ꯍꯟꯗꯨꯅ ꯀꯣꯇꯥꯟ ꯄꯥꯏꯔꯒ ꯄꯂꯥ ꯁꯦꯝꯒꯠꯇꯨꯅ ꯁꯣꯔꯥꯠ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯍꯥꯏꯗꯤ ꯃꯥꯅ ꯅꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯦꯅ ꯃꯥꯅ ꯐꯨꯝꯃꯣꯏꯗꯧꯕꯅꯤ ꯃꯩ ꯊꯥꯗꯧꯕꯗꯣ ꯅꯤꯌꯣꯝ ꯆꯨꯝꯗꯦꯅ ꯐꯨꯝꯍꯜꯂꯤꯕ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯂꯩꯇꯕ ꯃꯤꯗꯣ ꯍꯟꯗꯣꯛꯑꯒ ꯁꯪꯁꯀꯥꯔ ꯇꯧꯔꯒ ꯁꯣꯔꯥꯠꯀꯁꯦ ꯃꯥꯅ ꯁꯣꯜꯂꯤꯕ ꯕ꯭ꯔꯍ꯭ꯃ ꯁꯚꯥ ꯔꯇꯟ ꯕ꯭ꯔꯍ꯭ꯃ ꯁꯚꯥ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯒꯣꯕꯤꯟꯗꯗ ꯂꯩ ꯑꯩꯁꯨ ꯃꯁꯤꯗ ꯌꯥꯝꯅ ꯍꯪꯒꯠꯆꯩ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯅ ꯁꯦꯡꯗꯣꯛꯑꯒ ꯁꯦꯡꯉꯦ ꯍꯥꯏꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃ ꯇꯝꯒꯤ ꯀꯩꯅꯣꯅ ꯃꯩꯇꯩꯅꯒ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯃꯥꯡꯉꯦꯅ ꯏꯟꯊꯣꯛꯑꯕꯀꯣ ꯑꯗꯨ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯗ ꯁꯦꯡꯗꯣꯛꯑꯗꯤ ꯌꯥꯏ ꯍꯥꯏꯕ ꯑꯩꯅ ꯀꯩꯅꯣ ꯃꯤ ꯃꯥꯡꯉꯦ ꯍꯥꯏꯔꯒ ꯁꯦꯡꯉꯤꯁꯤꯕꯨ ꯑꯣꯏꯅ ꯍꯥꯏ ꯀꯥꯟꯗ ꯕ꯭ꯔꯍ꯭ꯃ ꯁꯚꯥ ꯀꯃꯥꯏꯅ ꯁꯦꯡꯒꯦ ꯂꯨꯄꯥ 500 ꯄꯤꯌꯦ ꯑꯗꯨꯒ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯅ ꯁꯦꯡꯉꯦꯅ ꯑꯗꯩ ꯔꯇꯟ ꯅꯤꯡꯊꯧ ꯄꯤꯌꯣꯟ ꯀꯤꯕꯅ ꯅꯤꯛꯆꯔꯕ ꯄ꯭ꯔꯖꯥ ꯂꯥꯜꯍꯧ ꯂꯨꯆꯤꯡꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯔꯦ ꯏꯔꯥꯕꯣꯠꯅ ꯄ꯭ꯔꯖꯥ ꯃꯟꯗꯜ ꯀꯧꯕ ꯁꯪꯁꯊꯥꯟ ꯑꯃꯁꯨ ꯂꯤꯡꯈꯠꯂꯦ ꯁꯪꯁꯊꯥꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯁꯃꯥꯖꯒꯤ ꯑꯑꯣꯠ ꯑꯅꯩ ꯃꯥꯌꯣꯛꯇ ꯊꯦꯡꯅꯕꯗꯨ ꯍꯧꯔꯛꯈ꯭ꯔꯦ निखिल हिंदू मणिपुरी महासभा निखिल हिंदू मणिपुरी महासभा इराबोना सेमलिबा दल कया दो मुथत्पा यानबा हैसिंगलबा महाराज चुराचाना प्रेसिडेंट ओइदुना इंसोल 1953 दा निखिल हिंदू मणिपुरी महासभा हाइबा मा लिंखले इराबोटपु वाइस प्रेसिडेंट हाबले मोय मसा लौरिमिना ममा इबुंगोनिना महाराज चुराचांगे असेंबा पॉलिसी दी मागी मखादा लेबा डोल अमदा यावहलगा इराबोकी लालहौ नमथगे तौबा लौसिंगी इराबोना लौसिंग असि चपचाना खंखी मणिपुरदा ख्वाइदगी अहानबा राजनीति दल लिंखलकपा इंसोल 1959 दा चिंगा सेशन चिंगा हाइदुजिक लेरिबा कैनोसे चिंगा की चिंगुदी नाकलमगी दी लेरी नाकलमगी दी प्लेन ओइग्रे अखोन खंगाबदा नाकल अनिमक चिंगा ngaktani इंसोल 1959 दा निखिल हिंदू मणिपुरी महासभा की मरी सुबह कॉन्फ्रेंस चिंगा दा फंकी
Manipur Rajnitik Dol Laikiba Hobase, Conference Asidagini Rajniti Dolce. Conference Asiga Nikil Hindu, Manipuri Mahasabha, Maming on Kre, Hindu Haiba Wahay Asilo talk to Nikil Manipur Mahasabha Haina, Ming Tuan Kanana, Jananetan. Han Bagi Maming Asiga, no Natun Maming Asiga Kaya Atalena Kenahliba, Masini Idaboti, Wakali Lamdin. Singa Conference Manipuri. Itihasa on bagi saw khongthang amani maramdi British Samajbadi na ningthaubu sijinnaraga minai oina thamduna thamba matamni aidi British kangbu singchidi yak singaba British ki samaj na prithvi den mita de haise moidi yamna chakhalaba civilized prithvi gi mafam punamakta gi amani aduna ningthau sidam moina kaino pawar thar pisale ningthau jaharawe ba nang nupi kano lamhen basing he maru ko to nupa lamhen ba maru ko to sunu yang ang tayraga ne lamjau sorok ta singa sa luka haise moi yam chau jara bane na matam nupa le ban chau sing sina moi pawa du sijina ba maramri British Samajbadi na ning thobu sijina raga minai oina namtha duna thamba matam ni rajniti gi chetna laitaba kasina sida irabo na Manipur dagi British sakina ba amadi Purnada ita sason lingna baware pas tau duna dabi esi taksan ki sabalak vote na miyam gi mute khanga dabani langol pai ba low na logi mapu ga dabani langol pai bana sarkar na asmai tau dana lomi simi na magi low bagi sason pai ga dabani masana thokchaba masana chagadabane sinsimba kholause irabon lauki rani gaidelu thadokadabane habana singbagi dabi su tawki rani gaidelu se kan british sakhina bagi da british na phajelaga thamba dugumba thona phabi singmi ningoni mahaki basanda darba muthakadabani miyamgi vote khallaga chasan tawgadabani haiki aduga loinana dharmagi namada senkhaiba kaya khaiba pala loisang Sentek, Sendal, Senkai, Pacha Ana, Dolai Reng, Patang, Putang, Begar, Pion, Amin Sing Bagi, Chaba Thakpa, Jal Chambandagi Ain, Masuna Sing Bagi Mayokta, Masuna Sing Bagi Mayokta, Warep Loki. Conference Asidata Kiba Ware Punamak State Darbar, Dabi Oina, Tajin Kre. Darbar na dabi pina ba khanna nabagi mahuta ningkil Manipuri Mahasabha ase rajnitik dolama oire haina warep lore rajnitik dolama oira banina state sarkar ki karmachari amata sabha sida yawba yaroi haina ban taure sabada yawramba punama question chenduna hukum punama Pungai kind of hukum tore. Irabot Panchai member gi resign toba. Darbagi whatever she have Pangbaga Irabot Panchai member gi Mapam dagi Masana Toki. Masan Tokshariba. Pam Tadopada Natana Panchai member gi Aduda Natana member Oibagi Loksha, Aduda Natana Irabot Nasor Minigi Pangjaba Loksha Punamang Toda Mukatokre, and Malo dear. I didn't tone a Kalura kind than be Doraga, Nataba, man, I Moquina Hiba Tochito Drabanina. I looked at Stabit the Gata Din, Pitopani, Nintogi Masanopi, Ama, or a Galebaki, the Muglak, but up how much over Tadopa, Masagi looked at Tadopada. Two chung the Bishanai be Makondon Sanaki, Katopagi, Matang Amasung, Awaba, Kang Bagigun, as issue equina, go we are right. Nikhil Manipuri Mahasabha da Yauram by state ki karmasari punamak Mahasabha tokre. Amarom da Mahasabha tokpagi mahuta sarkar ki karmasari dagi masana resign taukibadi Manipur ki manungda minai anidani amana Shri Irapot amana lorung sangi kerani oirambai elangbam tompok ni. Marebang ningbagi asumba parikhay ang lagpada nupa aniya siya makok thong na pas taure. Atay punamakti marebagtagi masana heli hajuna parikha phel oire edi masana heli di magyari nga suya ningdra so dum moi thawak taw taw lere ningthong na haiba ya ya na majati bu
Vishwasghata taure asigumba Vishwasghata kangbu adu amuka matam pharaba Bharatna ningtamlaba matungda irabot pu chairakhi elangbam tompoku mahasabhagi general secretary amuk khankhre aduga Bharat ningtam bagi andalon changsilakpada Manipurda irabot na lamjing ba ningtam bagi andalon matamadu da Bharat ki mapham kuding matta Indian National Congress ki makhada Bharat ki British anthoki na ba makhal makha ayamba andalon pak sauna changsilali mirei baki phiron mai thadopa khadi setpa hogre Manipur dana irabot ama sumagi sodharmini sana ibe mana selamba bilati phiron bilat tagi porakpa foreign gi akoi huji angang sungna kayam pamnari se foreign ka palladi bilati phiron puna makchara mamangda mai thadolaga bande mataram gi slogan lauki ramdu de indiana makhoi makhada mina yolhing oina lei khrakanda tawpa kainoni bilati phiron puna makchara chaira mamangda chaira pedi karai leiden haibabu Uripoki hek haithabagi kaino sida akoigi Uripo bazar dagi hek haidara pada sairap se leibani sairap sigi mamang sida madna anamba pulame hujikti court se makhan yam yame mafam kuding makta court leire adu matamdu dadi sairap court haibisna khwai dagi ama khakta ngai raba masigi court si mamang da bande mataram slogan lauraga mirebaki foreign poaching to my Tadokan. No made Adudagi Kadigi pieces in Nabahore, Brahmasabagi Karmi Punamaksu Kadigi piece set Pahore. British Samadin in Togi Matata can by Iho Manipuda Sanction but Nabatorang Lale. Irabo Namatamado Ida Manipuda and the Lone Pukat Pagimahuta Mapanda Satok to na organization Toba Hoki Mahanga Daka Burma Assam Tripura Kasana singbada koi kirami mafam aduda leiba maitei amasung atai jati kayagi marakta sangduna ihau sagat pa hoki maram aduna iraboti Manipur khaktagi neta nate Bharat ba punamakini maram asina soli singama samapan kuntrama panda ahan banupilan hobada irabot pu lamjing bina bagida makta telegram tawduna kautho hankiba irabot amasung nupilang disingama samapan kuntrama pangi akan baduni December thani matamase angan pho lokpa matamni adubu monopoly karbar wala singna Manipuri seng takpa amadi pho ka hena thadokpa dagi thabak tawrami matamasida seng tangman bana Manipura akhoi gi keno mil su leire mil kaya asina takpa pho punamak seng ulaga Manipur prajada yen bagi mahuta Mapangi sendongi damakta atat parleitana thadorakle adi British jakragani ko indiagi kaino kasturi kaino ji naga mapandaga leiri se moisi makokni magi go down sida khogi maitegi cheng adai phosing se pairaga thamimni adu karai dei phau noi na haibada chum nambai na man leirami matam duda chum nambai di imung amada mi ahum leiraga di mi amana chahi amada moi parami do Phu trying to Natunga Kaiga. Adudi, Loyam Chabanupa, Amadi, trying to whom the contractoruni, 36 ni, Adu Regadi, Madi, Phu Jam Hen, Samia Kahan, Happy Adudi Kaigino, Magi do Yam, a home bomberman, the care price of the women and local labor. High British Naga Natiko, Manipur getting toes in a Toraga local lay. Adagidi Channinga Leretre, Tiraga, Phu Tiraga, Sing Tiraga. Jibika ojaba lukrabi kaya aduga ahan kaya su moi kano ching wan ba phangre abasta sida December tang trama thogi ayu khwaraman dukan mamangda mapanda thoki naba parengleng duna thamliba cheng phona thalaba habadi khongwala kwasindo tragari mai bel singna horaktuna Tatpadagi andalwan sathaba hokre mabel na chiang du puthok payaro en phau puthok payaro tagbasung chiang thaba lepagi thabakti tokpa leite aidi go me nabu tawninga ga de dum tawidana nongalak ba December tang 30 gi ayukta sara helabi nupi mayamna
ꯍꯧꯅ ꯍꯥꯏꯅꯔꯨꯕ ꯂꯩꯇꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯁꯤꯗ ꯇꯤꯜꯂꯤ ꯈ꯭ꯋꯥꯏꯔꯝꯕꯟꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯅꯤꯄꯨꯔꯒꯤ ꯕꯖꯥꯔ ꯑꯃꯅꯤ ꯍꯥꯏꯗꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯂꯩꯔꯤꯕ ꯇꯥꯔꯤꯕ ꯂꯝꯗ ꯇꯥꯔꯤꯕ ꯕꯖꯥꯔꯁꯤꯡꯁꯤꯗ ꯐꯪꯗꯕꯁꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯁꯤꯗꯗꯤ ꯑꯆꯧꯕ ꯕꯖꯥꯔꯅꯤꯅ ꯂꯣꯏꯅꯃꯛ ꯐꯪꯉꯤ ꯃꯔꯋꯥꯔꯤꯁꯤꯡꯗ ꯇꯥꯏꯅꯕ ꯀꯥꯔꯛꯄ ꯐꯧ ꯒꯥꯔꯤ ꯆꯦꯡ ꯒꯥꯔꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯐꯥꯔꯦ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤꯁꯨ ꯐꯧ ꯆꯦꯡ ꯒꯥꯔꯤ ꯐꯥꯗꯨꯅ ꯄꯨꯈꯠꯅꯔꯛꯂꯦ ꯑꯐꯥꯕ ꯐꯧ ꯆꯦꯡ ꯄꯨꯝꯅꯃꯛ ꯏꯝꯐꯥꯜ ꯊꯅꯥ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯏꯝꯐꯥꯜ ꯊꯅꯥꯗ ꯄꯨꯈꯠꯂꯦ ꯉꯁꯤꯗꯤ ꯀꯦꯝꯄꯦꯟꯒꯤ ꯃꯇꯧ ꯏꯪ ꯁꯣꯛ 1998ꯗ ꯃꯅꯤꯄꯨꯔꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯆꯞ ꯆꯥꯅ ꯁꯦꯡꯅ ꯄꯥꯡꯊꯣꯛꯈꯤ ꯊꯅꯥꯗ ꯑꯐꯥꯕ ꯐꯧ ꯆꯦꯡꯒ ꯂꯣꯏꯅꯅ ꯏꯃꯥ ꯏꯕꯦꯜ ꯂꯤꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯛꯈꯤ ꯃꯤꯜꯗ ꯆꯦꯡ ꯇꯛꯄ ꯊꯤꯡꯉꯨ ꯃꯄꯥꯟꯗ ꯆꯦꯡ ꯊꯥꯕ ꯊꯤꯡꯉꯨ ꯑꯩꯗꯤ ꯐꯧ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯅꯠꯇꯕ ꯃꯤꯜ ꯑꯃꯅꯤ ꯂꯩꯌꯦꯕ ꯑꯗꯨ प्रजाꯁꯤꯡꯗꯤ ꯃꯤꯜꯗꯒ ꯇꯛꯄ ꯆꯦꯡꯁꯤ ꯆꯥꯅꯔꯝꯗꯦ ꯃꯇꯝꯗꯨꯗ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯣꯏꯅ ꯃꯤꯌꯥꯝ ꯆꯥꯕ ꯈꯤꯇꯪ ꯏꯅꯥ ꯀꯌꯥ ꯈꯨꯟꯕꯗꯤ ꯐꯧ ꯁꯨꯕꯤ ꯅꯤꯛꯑꯒ ꯐꯧ ꯁꯨꯔꯒ ꯆꯥꯏ ꯆꯀ꯭ꯔꯤ ꯇꯛꯑꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯚꯤꯇꯥꯃꯤꯟꯁꯦ ꯂꯣꯏꯅ ꯃꯥꯡꯉꯦ ꯏꯁꯥꯗ ꯃꯆꯤ ꯑꯣꯏꯗ꯭ꯔꯦꯅꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯈꯟꯖꯗꯅ ꯑꯗꯨꯒ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯒꯤꯁꯨ ꯐꯧꯗꯣ ꯅꯣꯡꯃꯒꯤ ꯆꯀ꯭ꯔꯤ ꯇꯛꯑꯒ ꯁꯨꯔꯒ ꯆꯔꯥꯗꯣ ꯑꯗꯨꯝ ꯆꯥꯏ ꯅꯤꯡꯊꯧꯅ ꯅꯕꯗꯤꯞꯇ ꯂꯩꯈꯤꯕꯅ ꯅꯤꯡꯊꯧꯒꯤ ꯍꯨꯀꯨꯝ ꯌꯥꯎꯗꯅ ꯆꯦꯡ ꯊꯥꯕ ꯊꯤꯡꯕ ꯉꯝꯗꯦ ꯇꯦꯂꯦꯒ꯭ꯔꯥꯝ ꯇꯧꯒꯦ ꯍꯥꯏꯔꯔꯦ ꯃꯗꯨꯗꯅꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯑꯀꯟꯕ ꯑꯃꯈꯛ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯂꯥꯟ ꯑꯁꯤꯗ ꯃꯀꯣꯛ ꯆꯤꯡꯈꯤꯕꯤ ꯅꯨꯄꯤꯁꯤꯡꯗꯤ ꯇꯣꯡꯒꯧ ꯗꯦꯕꯤ ꯁꯕꯤ ꯗꯦꯕꯤ ꯆꯥꯎꯇꯣꯟ ꯗꯦꯕꯤ ꯂꯩꯄꯥꯛ ꯂꯩꯈꯣꯡꯅꯥꯡ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯅꯤ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤꯁꯤꯡꯁꯤꯅ ꯄ꯭ꯔꯁꯤꯗꯦꯟ ꯁꯥꯛꯀꯤ ꯇꯦꯂꯦꯒ꯭ꯔꯥꯝ ꯑꯣꯐꯤꯁꯇ ꯅꯕꯗꯤꯞꯇ ꯂꯩꯈꯤꯕ ꯃꯍꯥꯔꯥꯖ ꯁꯨꯔꯥꯆꯥꯟꯗ ꯇꯦꯂꯦꯒ꯭ꯔꯥꯐ ꯇꯧꯈꯤꯅꯕ ꯂꯥꯛꯂꯦ ꯇꯦꯂꯦꯒ꯭ꯔꯥꯐ ꯑꯁꯦ ꯑꯣꯐꯤꯁꯀꯤ ꯑꯀꯣꯏꯕꯗ ꯅꯨꯄꯤ ꯂꯤꯁꯤꯡꯅ ꯘꯦꯔꯥꯎ ꯇꯧꯗꯨꯅ ꯀꯣꯏꯁꯤꯟꯈꯔꯦ ꯑꯁꯨꯝꯅ ꯑꯌꯨꯛ ꯄꯨꯡ 2ꯗꯩ ꯀꯣꯏꯁꯤꯟꯈꯤꯕꯁꯤꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯌꯧꯅ ꯀꯥꯏꯅꯗꯅ ꯍꯥꯏꯗꯤ ꯆꯔꯥꯒ ꯍꯦꯜꯂꯀꯥꯟꯗ ꯑꯍꯤꯡꯗꯒꯤꯅꯤ ꯅꯨꯄꯤ ꯃꯌꯥꯝ ꯇꯦꯂꯦꯒ꯭ꯔꯥꯐꯀꯤ ꯃꯔꯣꯜ ꯉꯥꯡꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯁꯤꯐꯥꯏ ꯃꯌꯥꯝ ꯇꯥꯟꯈꯥꯏꯕ ꯂꯥꯛꯈꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯀꯨꯏꯔꯕꯖꯥꯠꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯔꯥꯕꯣꯠꯀ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯄ ꯁ꯭ꯔꯤ ꯂꯥꯏꯁ꯭ꯔꯝ ꯀꯟꯍꯥꯏꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯕꯨ ꯑꯟꯗꯂꯣꯟ ꯑꯗꯨ ꯆꯠꯊꯅꯕ ꯑꯦꯗ꯭ꯔꯦꯁ ꯇꯧꯈꯤ ꯃꯣꯏ ꯃꯔꯛꯇ ꯃꯤꯌꯥꯝꯒꯤ ꯆꯦꯡ ꯊꯥꯕ ꯊꯤꯡꯉꯨ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯇꯠꯇꯅ ꯂꯥꯎꯔꯤ ꯁꯤꯐꯥꯏ ꯈꯔꯅ ꯉꯝꯗꯕꯅ ꯑꯩ ꯑꯃꯨꯛꯀ ꯅꯣꯡꯃꯩ ꯄꯥꯏꯕ ꯁꯤꯐꯥꯏ ꯈꯔꯒ ꯊꯨꯝꯖꯤꯜꯂꯛꯂꯦ ꯑꯩꯗꯤ ꯀꯟꯇ꯭ꯔꯣꯜꯗꯨ ꯉꯝꯗꯕ ꯉꯁꯤ ꯑꯩꯈꯣꯏ ꯎꯔꯤꯁꯤꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯤꯠ ꯃꯥꯡꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯕꯁꯇꯥꯁꯤꯒꯁꯨ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯆꯠ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯕꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯅꯕ ꯍꯨꯀꯨꯝ ꯇꯧꯔꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯣꯡꯃꯩ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯍꯟꯕ ꯂꯩꯇꯅ ꯇꯛꯁꯤꯟꯈꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯁꯤꯅꯤ ꯅꯥꯅꯤ ꯀꯥꯏꯕ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯃꯔꯤꯟꯗꯤ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯐꯥꯏꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯅꯨꯄꯤ ꯃꯌꯥꯝꯗ ꯂꯥꯟ ꯇꯥꯕ ꯍꯧꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕꯁꯤ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯇꯛꯈꯥꯏ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯔꯛꯑꯦ ꯐꯨꯔꯛꯑꯦ ꯅꯣꯡꯃꯩ ꯒꯨꯟꯗꯥꯅ ꯀꯟꯈꯔꯦ ꯕꯦꯅꯦꯠꯅ ꯆꯥꯔꯖ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯁꯪꯒꯤꯟꯅ ꯊꯤꯟꯗꯨꯅ ꯃꯤꯌꯥꯝ ꯇꯛꯊꯣꯛꯂꯛꯄ ꯍꯧꯔꯛꯑꯦ ꯍꯥꯏꯗꯤ ꯃꯤ ꯈꯔ ꯏꯒ ꯇꯥꯔꯗꯤ ꯃꯌꯥꯝꯁꯨ ꯀꯤꯅꯩꯗꯅ ꯁꯤꯕꯗꯤ ꯂꯣꯏꯅ ꯀꯤꯗꯅ ꯀꯤꯕꯁꯨ ꯀꯤꯕꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯁꯨ ꯁꯤꯔꯒꯗꯤ ꯃꯥ ꯊꯕꯛ ꯇꯧ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯊꯋꯥꯏꯗꯨꯒ ꯍꯛꯆꯥꯡꯗꯨꯒ ꯅꯨꯄꯤ 10 ꯂꯣꯝ ꯁꯣꯛꯂꯦ ꯑꯃꯗꯤ ꯁꯥꯊꯤꯅ ꯁꯣꯛꯈꯤ ꯅꯨꯄꯤ ꯃꯌꯥꯝꯕꯨ ꯑꯁꯨꯝꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯇꯝꯊꯤꯔꯕ ꯑꯇ꯭ꯌꯥꯆꯥꯔꯒ ꯂꯣꯏꯅꯅ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯟꯗ꯭ꯔꯦ ꯇꯦꯂꯦꯒ꯭ꯔꯥꯝ ꯑꯣꯐꯤꯁꯇꯒꯤ ꯑꯃꯨꯛꯀ ꯃꯤꯜ ꯂꯩꯕ ꯀꯌꯥꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯄ꯭ꯔꯣꯁꯦꯁꯟ ꯑꯣꯏꯅ ꯆꯠꯇꯨꯅ ꯆꯦꯡꯒꯤ ꯃꯤꯜ ꯊꯨꯒꯥꯏꯔꯦ ꯑꯩꯗꯤ ꯈꯨꯔꯥꯏꯗꯁꯨ ꯃꯤꯜ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯊꯨꯒꯥꯏꯈꯤꯕꯅꯤ ꯅꯨꯄꯤꯁꯤꯡ ꯂꯝꯖꯥꯎꯗ ꯊꯣꯔꯛꯂꯦ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯊꯣꯛꯄ ꯊꯣꯛꯇꯕ ꯌꯥꯎꯕ ꯌꯥꯎꯗꯕ ꯅꯨꯄꯤ ꯁꯣꯛꯂꯛꯑꯕꯗꯨꯗ ꯑꯟꯗꯂꯣꯟ ꯑꯃ ꯇꯧꯕꯗ ꯈꯔꯅ ꯆꯦꯟꯈꯤꯕ ꯈꯔꯅ ꯃꯥꯡꯗ ꯆꯪꯁꯤꯟꯕ ꯍꯥꯏꯕ ꯑꯁꯦ ꯏꯇꯤꯍꯥꯁꯇ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯁꯨꯋꯥꯏ ꯌꯧꯔꯛꯄꯗꯗꯤ ꯁꯤꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯏꯔꯥꯕꯣꯠꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯅꯤꯈꯤꯜ ꯃꯅꯤꯄꯨꯔꯤ ꯃꯍꯥꯁꯚꯥ ꯌꯥꯎꯔꯝꯕ ꯃꯤꯑꯣꯏ ꯆꯦꯟꯕ ꯍꯧꯔꯛꯏ ꯃꯍꯥꯁꯚꯥꯗꯒꯤ ꯇꯣꯛꯂꯛꯄ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛꯀꯤ ꯃꯍꯥꯁꯚꯥꯗꯨꯗ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯈꯔꯁꯨ ꯃꯥꯟꯅꯔꯦ ꯑꯃꯔꯣꯝꯗ ꯏꯔꯥꯕꯣꯠꯀ ꯊꯃꯣꯏ ꯁꯦꯡꯅ ꯇꯤꯟꯅꯕ ꯑꯀꯤꯕ ꯂꯩꯇꯅ ꯆꯪꯕ ꯃꯍꯥꯁꯚꯥꯒꯤ ꯀꯔꯃꯤ ꯂꯥꯏꯁ꯭ꯔꯝ ꯀꯟꯍꯥꯏ ꯂꯣꯡꯖꯝ ꯕꯤꯖꯣꯏ ꯂꯥꯏꯁ꯭ꯔꯝ ꯀꯨꯂꯕꯤꯙꯨ ꯇꯈꯦꯜꯂꯝꯕꯝ ꯏꯕꯣꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯔꯥꯝ ꯁꯤꯡ ꯑꯁꯤꯅꯆꯤꯡꯕ ꯅꯨꯄꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯟꯗꯂꯣꯟꯁꯤ ꯆꯠꯊꯔꯦ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯌꯥꯎꯔꯛꯑꯦꯕ ꯅꯨꯄꯤꯁꯤꯡꯁꯦ ꯁꯨꯝ ꯏꯅꯥꯏ ꯇꯥꯔꯛꯑꯕꯅꯤꯅ ꯑꯟꯗꯂꯣꯟ ꯑꯁꯤꯗ ꯂꯝꯖꯤꯡꯅꯕ ꯏꯔꯥꯕꯣꯠꯄꯨ ꯇꯦꯂꯦꯒ꯭ꯔꯥꯝ ꯇꯧꯗꯨꯅ ꯀꯧꯊꯣꯛꯂꯦ ꯃꯇꯝꯗꯨꯗꯗꯤ ꯐꯣꯟꯒ ꯂꯩꯄꯣꯟꯇꯦ
टेलीग्राम में ना टेलीग्राम ऑफिस चाउन ले हुई शुले रंग ने खाली ऐ शाम को बड़ा टेलीग्राम तो बयावी ऐ अखोई मतम जो भाव दे आम थू ना फंगनिंग अगदी मुई पैसा दो मिनट तक लौरगा अदुमाइना लौबनी पुंग अनि मखाई ताबदा कर्मी असेंग बकांबुना पुलिस लेंदा पब्लिक मीटिंग तौदुना टेलीग्राम ऑफिस ता माय बेल छंगिन नथिंदुना ई ताहांगी बाबू निंदा तौबगो लोइना अंदलोन चंगसिनबा वारेप लौरे प्रजा सम्मेलनी कौबा दल अमा सेमले हाइना लाउथोकले असुमना प्रजा सम्मेलनी ना अंदलोन चथबा हौरबा मतमदा इराबोट ना टेलीग्राम फंगबगा कसादगी मणिपुर दा अंदलोन कारी सिंदुगी लमजिंगनबा थोरकले महासभा सिथरकबा प्रजा सम्मेलनी सेमलकबा इराबोट थोकलकबा गा मणिपुर की नुपी मयाम नौना मयोल चोंबगुम पोखरे खुरकता महासभा की वार्निंग कमिटी की मीटिंग अमा दल की प्रेसिडेंट इराबोट सिंहना कौरे मीटिंग दा मचाउना खेना भावरे कांगबो अमदी अंदलोन मखा ताना चथनिंग्रे मिसोंग मीना अदगी इनाय तानर आबनिना सरकार की जैफू की बदगी निहनरे मसा की सुविधा थिरकले आइदी आई कमाई हंगौदगे खले महासभा दगी रिजाइन तौखिबसु याउनरे असुमना महासभा लिंखतबा वारे मरमदुना इराबोटना अनिसुबा प्रजा सम्मेलनी मीटिंग दा मसा यावरे मीटिंग असिदा इराबोट प्रेसिडेंट खले प्रजा सम्मेलनीना मणिपुर महिला सम्मेलनी कौबा नुपीदगी ओइबा संस्थान अमसु सागले मणिपुर दा लेरंबा मिल 35 मिल दियाम याममे अंदलोन असिदगी कथखरे मपानदा चेंग फौथारम बथिंगले प्रजा मयामना जोय ओइरे अदुबु मणिपुर सरकार दि तुमिन्ना लेथोक्त्री इम्फाल शहरगे अकोइबदा मी मंगा सुना तिनबा यादबा हुकुम आईपीसी की दरा निफुमरी चलाइख्रे तगुमसुम आइन असि चलाइदुनसु नुपी मयाम तिनबा पुनबा तोक्त्रे दरा चाम निफुमरी थुगाइरे पुलिस स्टेशन बाजार मनाक हेइंग खोंगबालदा मियांगा पुलिस का उतुका नोमैगा थेंगाइनरे इराबोट ना आइन अमन्य होख्रे अंदलोन से अंदलोन मखलमनी छोड़गी पाकना चाउना खुंगंग कयादा संदोखरे प्रजा सम्मेलनी कृषक सभा पुन्ना थबक पांग पाइमिनरकले अमुका नुपी मियांगे होरकपा असिदा होरे मरम कयादा मफम कयादा पब्लिक मीटिंग तौरे प्रजा मयाम सरकार ताक्तना तेरा हेतोकले उयानुना युम छाबा होख्रे सिंगदगी मसल पीदुना सिंयानबा होरे अगेंस्ट नातनी तौरिसे मोय हाइबदो या चनबा याददना पात तुरेल प्रजा मयाम होदना पात सेल पीदना नेखाइदुना nga phara chathoi आइडी अदुगा दो मासुलगा पीदोबा दगी पैसा पीरगा तौदोबा खेवाला ना बा सेल खेवाला मसु सेल पीए खेवा थरो लेम्फू थमचेत हेगले पासेल पीदना बा सिंयान खरे हेइंग खोइ लागलगा निंथौदा कत्रे हेइंग खोइ लोक लगा है ngapiगनी हेइंग खोइ से लोक लगा ना हेइंग खोइ लोगा दि खोइ हिदो लेदना सेंबो खोइ हिदो निंथौदा हाना कटकदबदो कत्रे प्रजाना चाथोय पियोना अमिनगी चाथाक तौबिद्रे सुम सावराबदो प्रजा सि सुमवार अबनि तसेंबदी लौमी मियाम आइन आमने अंदलोन असिदा संखिंकिबा ngambadi singa samapan kuntra taruta nambolda ahanba manipur ki sex सम्मेलनी लिंखत किबा अदुदगिनी अंदलोन असिदा की सेक्स सम्मेलनी की सेक्रेटरी की ओक्रमी बोमचा अदुगा कबीराज माइमोम मधुमंगोल मोंगजम सुबोलना सिंबा कर्मी कया थवाय याउना अरेपा लेटना नंबोल की जगादा निंथौगी ओटाइ नाइ कया की मायोक्ता संसिले मोइ तौनु हाइबा थब तो प्रजादा दिया वारेदना मतम कुइना सनबी ओइना लेरम लबा आइन कया पोथांग बेगरी पियोन चाक्था डोलाइरेंग धर्मगी सेंटेक खाइबन सिंबा कोखरे इराबोना खुंगंग कोइरगा पब्लिक मीटिंग कया द वांगांगदना अंदलोन सिबु लमजिंगली इंसो लिसिंग मा चमापन निफुगी जनवरी दगी गी तांग तरेता पुलिस लंपाक्ता प्रजा सम्मेलनीगा ना सिल्लांगदुना तौबा पब्लिक मीटिंग अमदा इराबोना पीखिबा सेंगबा भाषण स्टेट दरबारना इराबोट पु विचार तौबदा मराल पीबगी रायदा यावबा इंग्राजी लोनदगी हंदोकपा इराबोना ngangi मणिपुर की इमा इबेल सिंगना चेंग खुजो मतंग पियु चरा हेले हाजरुबदा संगिन थिनबिरे ई खुजो ओइना पिबिरे चाकी जमंग मैते नुपी सिंग ई तारे
telegram office ki thaudok ningsing biu Russia da amasung Japan da praja miyam na hoduna changching kre makhoi gi thona makhoi dagi kari su leiroi jail da changbada khoi ki roi dabani asumna irabo na incholi sama chama pantra tre ki Russia gi biplabi adi revolutionary habani maram da wangang ba hokrabani irabo na matau asumna andalon leptana sangsilakpa sida Manipur sarkar bu irabo na pharaga state darbar da bichar tauki Manipur sarkar na irabo bu pharaga bichar mu tawre lisingama samapan nipugi march ki tangkun mathoi da irabo ki mathakta bichar tawraga bharat ban bidhi ain shani sama ka kun mathoi gi matung ina chahi ohung gi jail pi hle irabo na Natana Chabi Devi, Tongo Devi, Lepak Lane Sing, Banupi Land, Lucing Bikayasu, Tataru Mapangitama jail pigre. Nasi shoot Honapa Binupi sing a doing Dunale Bayawi, Sabi Devi, Duki Manunda Tubin. Matawasuna Manipur Giras and Tigitanka Asawa own by Amagi. Dai Tiapunama Irabo Pujel Damatam, Sang Natamjilaga, Iranam, Tanabo Nakeba, Irabo Jail Tamido, Matola di Irando. Kan tawgen pen rabe mai bel singi pratibat oina sahi amma pura kharman bazar kadana muthatuna thamke kharman bazar ai se noma kada ba ya ban natabase sahi amma chupna imai ben singi na kharman ji kadre Manipur jail ama sung jail reform underlon irabo na Manipur jail da sangki ba matam da jail manung da leramba abasta do yam phalamde Bandi singbu sangi mahut singduna thaugi kolu sumalami thaugi kolu singbai je ti angang singna di khangaroi ai du jawi thaugi kolu singba se sanna taweba ado sanje mami khumjale aduga kolu duda akogi kaino thau haraga di for example hangamaru the magi kolu duda dum hapchan doine ba aduga madi atom several time mami se khumjalaga koina satoini ngasagi kaino se sanjini ko ai haje ai mi de diu jaudre aduga sanduna kolu sungbadi karigino aina di angang ne dem hangali ko karigino mai mami to suguma uramga train haibadane moise kolu du na chatpadudi round about square gi kama sang khaktani aduna moigi mami to khumdraga di moi chali se yam yam de khangdana ba chumna sapoi ning na baina pulini haye yam thiba tamthiba kano thau madu khalura ti thau ka chaning diko aduga pukham tengbo yautana bandi singdu chan ngasagi thau sumiba chando aduga sangdamnari ni ko comparative study ko upama langkar saita dana aduna sangdamnaraga kayagi matikwa gi haibedo khutamaga onbagi mohuta ngasagi koluda sumiba chando aduga chamanana kano taw Bandi sing to talk from Hali. Pukam tenko yaudana sa pijar mi unemta. Mina sabaya ya bachinjak pijaram de kiror matichana piram de upamatak velami, mataw sumna sa sangum na mi bujel ni haibagi namada tambache, irabo na matay na nungairam de, leram liba bandi sing na mawanda wakalam, masangkir dahraw liba. Irabo na bandi sing asigi apun basagat na bajel manung da andalon tawram, irabo na. Amukai no da moi mi amada thamiba dandi kupido yamna kano oidaba ai lamai ki kun bhauchi pajaraga ai ngasi dilution jage ko andalona sigi achidagi jel manungda mina thaugi kolu sumhanba tokirami ai di ma changi bedegi mi sina thau se sumhaliba sinjak chu khara phagana chaba phangki asumna irabo changlak padagi jel da bandi singi abasta phagakirami masina maram oiduna irabo pu Manipur jail da magi awat pa miat ado chupna thamba pamlamde irapur pu slet jail da transfer am toke slet am transfer to and Bharat Communist Party ki member am oirakpa masida lamai kungi ahan ba pregap si pawa ai ngasi gi tangkak si ojage maram di ai ha kaino ja ibema amagi khoi Rajkumari Suniti Kausalgi Maram da su ayana katang pondok janingi niami mafamda aduna maram oitana lamai kun sida ai tension jage matangi thangja amaga nangini ai sida ai na yum chatoi se no mai jingni aduna thangja dumaga ai irabo ki se mafam khangna
ꯇꯥꯡꯀꯛ ꯑꯃꯗꯤ ꯑꯩ ꯄꯥꯖꯔꯝꯒꯦ ꯍꯥꯏꯕꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯌꯥꯝꯅ ꯍꯩꯇ꯭ꯔꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯄꯥꯕꯤꯕꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯊꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯊꯣꯛꯆꯣꯝꯕꯤꯔ ꯃꯥꯒꯤꯁꯦ ꯑꯩꯅ ꯃꯥꯏ ꯐꯣꯇꯣ ꯑꯃ ꯊꯤꯖꯕꯅꯦ ꯑꯗꯣ ꯏꯟꯇꯔꯅꯦꯠꯇ ꯃꯥꯏ ꯐꯣꯇꯣꯁꯦ ꯐꯪꯗꯦ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯊꯤꯔꯒꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯇ ꯑꯩꯈꯣꯏꯒꯤ ahal lamansingi photo content se hena hapagadi iba kanda adagi hujikti AI haise artificial intelligence ki matam oirabanina masigi database sida akhoi gi sigumba awatpa mayam leibase akhoi thaminasi ado imasu minute 40 hena parabanina ngatang break lobiyu break lobasida aina comment aduga akhoi kitang ai mayam da share tawjage ado akhoi mayam na ai masida picture Jananeta Hizam Irabot ki picture se amtang zoom out tawjarake akhoi kuruminasi adudi aina khanjarisi ima akoina break amtang lauraga aina comment adagi khara share tawjarake aduga madugi mathangda akhoi imana ibiba memoir ningsing lakanungdagi hariba imagi lariksigi review ani pibirakpase se imana ngatang pothabiro aduga aina akhoi cherina na tharakpase masi aina present tawjarage adugi matungda imana gisi mayam share tawbi pabase akoina thoktrabanina aina imada mu request tawjabani masi pabinaba adumain tawraga akhoi program si loisinaba aina tawsiko okay adudi yengbiriba pumna makpu thakachari laishram roski yengbiri yamna nungaikre oja Alex Laishram yengbiri good evening abok I'm watching from Ningthokong we adore him as a great martyr masida hairi sing sa imana pa ki badhai do aiti mas irang toraktana baina jail da thajan ba dagi maduda wa da na khotana tawkiba mayam se masi akoina magi wari si kari gino yam important oye na khalisi akoi repeat ne buje akoi da si tawri si aduna aina akoi gi audience young audience sing si da haijaning ni si akhoi hujik irang si amna jiksu tawri ko aina ngasi ga ngarang ga sikra yenkhatchai aduna akoina free movement gi matang si da tawba kanda movement si yadadana mai thaba dagi asok apan yawbase masi sidai sida akoina keno se akoina free speech ni free oirine na akoina keno media content thagat pase kitang wakhan khandamina si na aina haijaningi kaino ga masida aina khara ujari si asok apan yawbado ko ni asok apan adagi awa na taba adagi leigidaba waba side sida karem kathaina raga adagi noaga adagi main tawrakanda thagalakpa khara yawe adu masi yamna phajade yamna nungsi khangdaba adugumbagi keno ni hoi lan ni ko lan ni na nakan ani makta masi leitaba khotaba sigumbasi yam leire chahi ani sida thoklaise aduna masigumba media se masi hujik world na akhoi manipur si gi media si check tawri bani adu tawri bani aduna sigumba yamna wakhan then bagi content khara ama thagala kanda mayamna kanna chahi ani gi wara kanda tawra ise masi lekha tan gumsi haina masi haijaningi aduna madugumba dagi akhoi masen khanabagi masi su yamna media da ai khara ujare aduna akoina share tawbada kari share tawgadabano haibudo akoi kitang khandamina si ena hai aina madu haijaning kaigino haraka ngasagi imana pa ki bedos yawdo keno irang tawraktana ba jail da thinki ba adagi ima kethel ga hujik thinki ba kain imana harise masigi repercussion sidi wa dori sidi kanano prajane ba wa doise adumaina ina akoina masigi already thokrabasi amuk repeat tawrakpasida akoina handak sina kamaina
masidagi thuklakadage haibasi masi khaminasi mayamdi doinandi wana rabani wa mangidanane bas hawen kala ise aduga akoi masen khanarakpa dagi patience leiraktaba sinen aina khati Alex Laishramna haibira good evening Apok I'm watching from Ningthokong say we adore him as a great martyr haise John Maikamna imagi wari si yamna nungai ima leibak Manipur gi wari hena khangba phangi hai masida nga saigi aina YouTube da ai hiji comment dai mangda leitre adubu ziki yam siba mana ngang singsi zik akoi Manipur gi history se masi akoi na sum khatnaraga mina kana mahairakpa amana hairakpa masida akoi knowledge se hengkatning magisi poklakpasi ubadasu yamna nungai aduna akoina saina haizaribad negative content se create tawa budi akoi gi energy se kari da thada sige se khanmina se badoi di noina kunna nasa haiba adagi reel semdana viral tatana tawise masida tholakpasu yawi aina yembada page khara akoi gi Manipur gi maramda history adu tawrakanda photo ga thigalaga thagalai se smile tawra thagat piroba smile tawrakanda oina energy se changseba natradi akoina footage ma'am sembada moi de adu ne adu maina haibadu thoangomsi haibadu aina hanna haizari basi manglemba hobamna lalambung dagi yengbiri ko abok ki wari sitabade yamna nungaije haina ibirai Thank you. Nikhil Rajkumar na yamna nungai jai wari si haina ibirai Nikhil si Ningthokong dagi ko dagi yamnungsi Nelson Irungbamna interesting topic aina haibirai naurem thongdagi adagi Hamom Pramod su yengbiri khurumjari ima thagatjari finding the voices aina ibirai adagi Hamom Pramod si huzik Canada da yaubiramagani na khanjai ai larik tu muk thajarage ima ki larik se ngonda leirabani Laishram Roski Kurumjari Oja watching from Hawom Marak dagi yengbiri ngangom lekai dagi ko El Nanda na yengbiri Kurumjari madam na habirai Rojika Naurem na yengbiri Bombay dagi yamsi smain tawraga mafam dagi yengbirapasi Siliguri dagi su yengbiri Samuel na ihelai na Kurumjari haina ibirai Oja Aribam yengbiri good evening mama and chiche watching from Uripo haina ibirai dagi Tampha Devi yengbiri Kurumjari haina ibirai Saturday ngai bawa dore hayeng mak oi haningi wari si takrabasu ojana amuk lirak pada hena nungai bapo I Kurumjari Oja haina ibirai smain tawdana koi smaina wari si enjoy tawbibagi damakta thagachari dagi aina hujiki keno se padringai kamtang akoina pau singsi masai ki haibase akoina react tawbaga respond tawbaga si kitang akoi ai sa maksu dum react se akoina kenom tawkanda react hekta tawthokibado adu respond tawradi kitang wakan thadara kanda tawbudune nangarang se sum narang nahan se akoina kena tawi mayam se kena X hariba platform sida Manipur da di lakre ena yam sound na akoi ki Manipur gi trending sa ina sum yeng ba kari pau lai khode ada mayam na saure se kari kino yeng aga akoi ki makok khai tare ko ai ngi panjara roi ma se photo kha thagal e ba animal kenom da chatla kana ma se tiger degi kai ga lin ga thana kana ada ma adu thagalak puda tenang na adu kumbada yeng lara Manipur chatre na sauri neba mayam se Manipur ki macha dagi adagi
non Manipuri machadagi do ai ahamadem something amazing do jite ken khalaktre mangon da pi da importance to akoi na tai de energy thado ke ma se ahan na mane ahan se ma sa gum ba kai gum ba da sana ba sin nu ngai ma de na ma khatoi adagi di amok ngarang se atuna mun mi kharane hi mamang da ni ko mayam jo yeng di x ta chalaga man tai da adagi ngarang sina mu ai se atuna react tau re ko ai ngasa hai ba ko ne react ka response tau ba sum yeng ba si da X hariba platform si the Rajdeep Sardar sai hariba magi keno se journalist hai tare ko masina Kiran Rijiju se sigi footage ama hakale ba adu mo se India Today conclave pa namatawe madudai tu daman hanne ba Rajdeep sina Kiran da Kiran Rijiju se aina masi su Kiran Rijiju se asma se dumaina ke mata wa hai tar hana du masi pesan follow to ne du mana sida haidorak pas da ingon da ping lawe nasi lawi sina ke gino ka man hai sina koi ki khoi gi journalist sina handi sina khoi ma sina Manipur sida irang asam thoi je ngasi bo chatre se ke gino hai mai maram da wangang ke gino khotno hai besida Kiran Rijiju sina masi kan khatla kan da ma chatrasu mana thabak mayam tawri sidi si justify tawri ne ba thabak mayam tawri sidi adagi moi khana badudi moi gi phurup ani khana bani aduga main hairi mana thaina su moi se maina khana gi bani adu khana gi matam du da di moi ki keno dagi center dagi mi ma thara ga ayuk chala kan da nung dang da sem halaki dagi hujik ti mai te ma amit sasin min marini ni chali si kain kai ni apu sita hi bong da ko ai masita ba da is ting lawe ba ai di ai na masida khumnangi di akoi na man na nang thorok ba sa akoi gi relief camp da lai ri ba mi 60,000 plus adagi masida siri ba nari ba adagi wadana angang sing suicide to ba yaura bani adagi masida tawlista adugi humanity gi perspective ta kitang mana ngangak pa do adu ne ba mayam ngai ba do adu du ji ko understand taw de ba hambra sine ba ina mayam da haje ningi se dai da madu da is sound da nai tang react taw bre ba aduna akoina hujik ta akoina masida ba kana tawre akoigi free movement gi sida adu tawre kaina mayam na koi angang sing na kana taw da na reel ga sem da na ha ga nok ta na mi ga wana ta ba da madu ai yengde kaigino hairaga akoina lairi fifam si yamna akiba amaram da hairadi fifam ne ba mase jiki keno sida khuchu kulai me am tawri sida khudai man infal gi dagi keno gi khuchu kulai doine lokhat khre dagi safeguard adu tawre dagi combing operation tawre hai se masidai sida keno drone ga tawraga kulai me am tawraga attack tawraga na gamai tawba ai aruba fifam ne ba hujik tawrise aduna video myam do ubada yamna tu chini aduna akoi section na lai mina si haina haining adu jana research ta bakanda respond ta uba adu ding ma any comment lai ibra ai thodo padi hajara roi adugu ngasai community thochongi akogi legidraba bira magi photo do ise jamuna California da disoidana leirangani maramdi ise jamuna gi paba matamda magi assassinate tawdo mai nupi inama bhanu akoi bhanu ko maming se mayamna na jo inama haina dum ko yang kana nakna rubadi nate adorga su inamana adum into to pahanbiu ai nupa se ai mitmangda smain tawi ene anu aitana ise na lai phong bada yauri e ba yaurok pada ise na paw be manang na pa ba duda ise gi pa ba duda sisu yaw na pa ge ya bre na na hange adai do ya do mama samang na ne hekta evento mitmang da thoki ba evento irong ge haidana ina ma se na suwe ba rimsta aduna hujupudi retire dana macha ka singdo lon chaw dana admaina tawre admaina tawgi bani aduna to the point ai na haning badi
oja bire ki photo se jamuna da hangaga mana adum tharakpa yagani mangonda soidana legani huji nama bhanuga mabani di pau ga sanari baneba adumai to aina maparo ema oru bani na wari du khangu bai wan na traga di pung manungda dum legi to bo wari ngakani da aduni tumaina thamjage aduga aigi ibe mana tutana ahan bapirakpa aigi kaino to ningching da kanung dagi digi review gi du pibirak pa isa ekedina mai isa gi mafam su yam chawra bani huji yam chok thokjai aina isa sinna sugumba kaino ma review maka aigi phongba lai sidaga tawbado aduna ekedina Director General of Audit Defense Service Pune da ma posting taraga lebani da mana yam paningi hana kuna saksu unade thagi bani adu thagara ma di leptana parap jane adu kamento review do yam ngan na pirakhre chagi do adu nanang amtang hana pathopiro aduga aina mathangda maitei ronde irakpa ibema saibema suniti Rajkumari isi parage Today masih am tang share tau jarake buka screen da icherina gi photo se am tang hapet jarake masigi lariksi imagi birthday da pongja ki bani masigi lariksi aduna mayamna masi kama pabini naga this way then order tau biro akoigi website ta su akoina link to hapjai tang Library of Manipur gi website ta yengbiu masigi lariksi ni Sing la kanung da hai si akoigi 11 stories akoi mana magi memoir poina izabani jadi cherina gi picture se yang tang asana pukachage Miss Rina Akoijam. So let me share a little bit about her and then I will share what she had written as a review for the book Ningsing Lakananda Gi by Saroj Nalini Komdrang. Miss Rina Akoijam, IANAS, Director General of Audit Defense Services, Pune. Ms. Rina Akoijam assumed office as Director General of Audit Defense Service, Pune on 1st November 2024. She belongs to the 1997 batch of the Indian Audit and Accounts Service. She is a postgraduate in English literature from Delhi University. Prior to assuming charge as Director General in this office, she has served as Director General HQ in the Office of the Comptroller and Auditor General of India, New Delhi, Director General of Audit Infrastructure, New Delhi, Principal Director of Commercial Audit and ex officio member Audit Board 3, New Delhi, Accountant General Audit, Gangtok, Sikkim, Principal Director, Central Excise, Principal Director, Northern Region, and Principal Director in the Office of the Comptroller and Auditor General of India, New Delhi. She was on secondment as Program Manager at the INTOSAI Development Initiative, Oslo, Norway. She has also conducted international audit, including audit of UNICEF headquartered at New York, UNICEF Supplies Division at Copenhagen, Denmark, and cooperative audit of SAI in the Pacific region. So this is a little bit about Rina Akoijam, who had shared with us what she thought about the book. So let me share a picture of the book.
Ningsing Lakanundagi by Saroj Nalini Khomdran. Every life has many stories embedded in it. Okay, let me change the picture to include the picture of the author. Okay, so I think this is better. Ningsing Lakanundagi by Saroj Nalini, a review from Reena Akoijam. Every life has many stories embedded in it, and many of those stories are worth sharing. The trick lies in how the story is told. Oja Saroj Nalini's Ningsing Lakanundagi is an ensemble collection of 11 stories of events and experience from the life of the author. The writer uses the medium and form of a memoir to narrate to the reader some of the significant stories from different phases and circumstances in her life. In the process, she takes us into the confines of some of her very personal spaces, giving the reader a peek into incidents and life events which contributed towards defining her identity as an individual. These narratives, ranging from family stories, personal tribulation, to cultural and social commentary, also help the reader understand the writer as a person, while also getting a bird's eye view of some cultural and social practices in Manipur. It is not easy to open up your personal space to the public. It takes courage to do so. It is also a huge challenge to straddle personal and universal issues. Oja Saroj has shown immense courage in sharing her personal stories while also maintaining a fine balance throughout her emotionally engrossing stories. I credit this to the honesty, sincerity, and truthfulness of her writing. This is an element of spontaneity running throughout the book. She never appears to be trying too hard to tell something. The 11 stories in her memoir are not a contrived effort to impress the reader, to pontificate from a pedestal of mortal superiority, or to malign or belittle anybody who featured in her stories. The stories are simply her honest narration and reflections of some events in her life, her joys, fears, dilemmas, and lessons learned from events which had a lasting impact on her. She tells, excuse She tells her stories in a personal and conversational language and tone, as if one is listening to a tale being told by one's mother. The touching story of a teary-eyed mother anxiously waiting for her at House Gate on that fateful day in 1965 as she returned home all frazzled after participating in the Hunger Marches Day against looming famine in the state of Manipur. Her heartbreaking discovery as a teenager that her mother was actually her grandmother. The sight of a little girl weeping over the dead body of her young mother who had died giving birth to another baby girl at the city hospital, haunting her for days. The excitement, love, and compassion surrounding the writer's bonding with Amubi, the cow gifted by her mother, her encounter with the dubious shaman, the heart-wrenching scene at the relief camp of displaced people afflicted by the ongoing strife in Manipur, her anxiety over the deteriorating health and insomnia of her husband, financial struggles of a middle-class family, the responsibility of instilling a strong sense of values in her children, reference to cultural norms and prevailing social evils like bigamy,
drug addiction, bribery, etc., also find a mention in her stories. Above all, at the heart of the stories lie her innate passion for education and her undying appetite for learning. No reader can miss her refrain, I M.A. Tamgani, I will do my Master of Arts, in the book. Oja Saroj Nalini's memoir, Ningsing Lakanundagi, is a testimony of the writer as a doting daughter, a devoted wife, a loving mother, an educator, and a socially aware and responsible citizen. The stories reinforce the writer as a fighter, survivor, and an inspiring role model. Through her memoir stories, knowingly or unknowingly, the writer also ends up telling the story about the struggle, harsh realities, and middle-class value system of many women in Manipur. It has been quite a while since I last read anything in Maithailon. Ima Saroj Nalini's memoir Ningsing Lakanundagi, therefore, came like a refreshing breeze of fresh air in the midst of a troublous time. It awoke in me a myriad of emotions as I watched her travel down nostalgia lane in streets, locales, and situations, many of which are so familiar to me. At many points, her memory lane seamlessly merged with mine across generations, dreams, and love of homeland and coconut trees. I can honestly say that Ningsing Lakanundagi had left a fond impression on me. It has also brought to life a memory from my childhood of Oja Saroj zooming down the Khagempally road in front of my house in her ubiquitous Bajaj 50, Akoi Jamrina. So that is a review shared by Akoi Jamrina. And let me bring up the picture of her again, and I will bring up Ima, and our deepest gratitude, for sharing such a wonderful review for the book. Thank you, Icherina. And for everybody, who have heard, this book right now is in Manipuri, Maithailon, but we are in the process of translating it in English, and we hope, to share it, the English version, with everybody. Yang mengares main tahu dana ima kita masak semaina review yang menungsi ba ama ibira basi ima na ini comment tang haibi ai comment nama hai besen nungai bana hen mangi tana ai se pi oina tara ani aduna ai haira ro yam nungai re sarina aduga ai keno mayamna ai lai khibu pabire na pabibagi phone do so aina phangjaraba matungda ai hoji kaidodage habado ai baba mata salaktre iningbana su loire e aduga jai so chumyam jale adubu I will try. Yeah. I think ima na dum matang ibira o kay ginoga masigi wari sing sai chirina na haibiri se imagi wari oiraga sumasi is a reflection of koi Manipuri ki woman gi na mana life the lady struggles. There's so many stories we can reflect on it. Dugang sa igi haize chena haibiri se sirina na haize koi mana irapa wari si tamagi experience oina iba masida kanam ta namdhaba natraga aina hele aina wangi haibagi maduki wari khuli tunatte magi experience to ni aina maina iba simsi aina maduki observations. It's very nice, and I agree that when we tell our story, akoigi wari si akoigi experience to utokpa mana tu tore na koina kuttilla kanda kana tawdu natta bida maina ibadu nehena koina wari si para kanda apawa mi du gi magi feeling do adumaina oina pawan bai tare ma chumi lali whatever judgment like people judge, right? So we are going to upload this in our Library of Manipur
website the masida rojika nauremna su imagi lyric su paba loire yamna nungai pi taba matang yamna yauki hai rojika nauremna su tang review machama ibira agadi yamna nungai gani duga review macha I beda kudong chadraga su video matek amtang lyrics ki maramda thabira agadi akhoi meyam masi keno nungai ne na khanje dadi mathangda imada mu pizarage mathangi keno se review se mu pabina bakidam aina si padringai mamangda aina ngasi se kanoni akhoi kari hasike khwaidagi kano oiba walgi oina women's day se si taba numise ai se sorgi mamangda pita kaigi noida aina ichanupi ani si ai lai si review tauba se pathokpa se aina yam chau thokjaba ichanupi number 1 da ekedina ai isa ai kwa kai thenda leminari ni akhoi se family su loina bang nakna raga unabadi phangdaba dugi type ni da adu da isana lai tu yam hunna pabi bado adu aina isa da nangi huji aina yam chau thokje isa si director general oire ka haise akhoi se adu gumbagi lambi du danne ba khoi huji wakhan se nai raga lairi se adu isa managa ma ka chauraga ai damakta kaino ka haibira kwasiti ai gi kaino ai kechu ka hena ai haibasu ai haijade aduga aina kaino ijasina haibira kwase mache walgi adumlaba women's day numisida kharaga sangna ibira magadi jananeta gi se page amda loisalaga adu oina pathokningba maramdi nupi ai si matamamda kamai tromi oja thubiga oja pramodini ga ngarang dane aina paba loidise adu aja thubina ingonda hairami 7 day 10 bauni oja na ibu gai to bira kose ibe ma no dinara bagam parabani ai di mai he nubi amani thola ga ne hai na sangna na sakthi riba kai do wino nangna lai ga toy do ne pan bana phatra ne pan khala khangaroi ka hai ma dia sieng na ado mana ne tinga sisale hai adugi matam du dagi lakwa du na ngasi isari nanaga pai ba phonga che I am very proud aduga ishorgi mafamda su noi chakhatpagi mathakta noina sani balambendo satpangamba oibiro atai di ka internet nupi ese chati ga na ka hari se chati ese kai mohong na te ba rina da le ri ba gunji su chati ni koksal da le ri ba gunji su chati ni chati gi gunji taruk lei bane ba aduna nupa ga ngamba thabak to akhoi na kai do ngamoi doino adai thaina di akhoi gi matamda akhoi kaino harim ni ko nupi di kai do ge kari simpham oidage haiba nupi du ajawo hello hai yamna handaba oja sem handarami ni ko adu kamai tawdana afaba ma hero pu thokadori no adai mathang sum tawdana school ga afaba adagi mission kangbu chingri school se phai ko adu moi laktana khotana foundation do kitang hek legi bada prangka prakanda ngasidi nupi ojawo hello haiba se jari nagi hamsida bu haiba yari braiba aduna I am so proud adu ishorna ki patawo oisano haidana ai bo se pijarage jari nagi damakta mathangda lokhachaga dori basina akhoi gi ibema Rajkumari sisu yamna nungsiba aina thigana ro kanda manipur se mari ngakta ne duni Rajkumari na tamba school tamamba school Singamai Girl Higher Secondary sida aisi oja oidame ba MA se 1974 gi base ne aisi hanba manipuri gi MA ne adai du da aisi anganga kai ga yaw dugi wari su yam yaw gi bani admain tawdana Rajkumari se sisu yamna ngasigi kaino sida akhoi women's day sida magi wari sisu aina macha ke sengna wari sanara kanda ai kaino di physically di bani familiar ga wari sanadri ubadi ugre aina aduga ujagre aduga magi talent adu mai tai nupi singche mathona leibini kai se ai budi kai mau leibana te ko isa ni si gi review sida dan ai si yang ngak popok yai aduna kamai tawge na haibabu ma si mai gal higher secondary se ai je me tam na ai angang lobi na ba mi se sumchien greba mau na bulai ta me bra tin site da khai waja to bi da tin sit padanga da city ado su mayum da da sakhi da na ngonda yang problem ma lai ra ba ada aina punchi gi changyeng se ama khakte gi yenge na 1974 73 da ni ko 73 sida ai Singamai Girl Higher Secondary School sida waja oye ba
ꯑꯣꯏꯔꯤ ꯁꯤꯁꯨ ꯄꯩꯁꯥ ꯄꯤꯖꯔꯤꯅꯤꯅꯦ ꯃꯇꯝꯗꯣ ꯍꯥꯏꯗꯣꯛꯑꯒꯦꯗ ꯂꯣꯏꯅꯃꯛ ꯊꯝꯕꯒ ꯀꯥꯟꯅꯄꯣꯟꯇꯦ ꯑꯗꯩꯗꯨꯗ ꯑꯩꯅ ꯄꯩꯁꯥ ꯄꯤꯖꯔ ꯑꯣꯏꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯉꯥꯡ ꯂꯧꯕꯤꯅꯕꯁꯤꯡꯁꯦ ꯊꯕꯛ ꯇꯧꯕꯅꯤ ꯇꯣꯂꯣꯞ ꯆꯥꯕꯅꯤ ꯍꯥꯏꯔꯗꯤ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯔꯛꯑꯅꯤ ꯑꯩꯗꯤ ꯇꯣꯂꯣꯞꯇꯨ ꯌꯥꯎꯗ꯭ꯔꯦꯗꯣ ꯑꯗꯩ ꯑꯦꯝ.ꯑꯦ. ꯇꯝꯃꯤꯅꯦꯅ ꯑꯉꯥꯡ ꯂꯧꯕꯤꯅꯕꯗꯨ ꯃꯔꯤ ꯃꯇꯥ ꯀꯔꯤ ꯀꯔꯥ ꯁꯨꯝ ꯇꯧꯕꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯂꯥꯛꯄꯗꯨꯗ ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ how to solve my problem ꯑꯗꯨꯗꯤ ꯑꯩ ꯑꯣꯖꯥ ꯑꯃ ꯑꯣꯏꯁꯜꯂꯒꯦꯅ ꯑꯩ ꯁꯤꯡꯖꯃꯩ ꯒꯥꯔꯜ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯣꯖꯥ ꯑꯣꯏꯌꯦꯕ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯩꯅꯣꯁꯦ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯁꯨꯅꯤꯇꯤꯁꯦ ꯃꯥꯁꯦ ꯀ꯭ꯂꯥꯁ 6 ꯑꯣꯏꯔꯝ ꯇꯥꯏ ꯑꯗꯩꯗꯨꯗ ꯑꯩ ꯏꯕꯥꯅꯤꯁꯦ ꯊꯤꯒꯠꯅꯩꯌꯦꯕꯀꯣ ꯑꯗ ꯑꯩꯗꯤ ꯀꯩꯅꯣ ꯅꯪ ꯀꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯑꯦ ꯍꯥꯏꯔꯒ ꯃꯥ ꯁꯤꯡꯖꯃꯩ ꯒꯥꯔꯜ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤ ꯀꯩꯅꯣꯍꯦ ꯅꯪ 19 ꯀꯌꯥꯗꯅꯣ ꯑꯩ 73ꯗ ꯑꯩꯁꯦ ꯑꯉꯥꯡꯒꯤ ꯁꯨꯝ ꯀꯩꯅꯣ ꯋꯥꯔꯛꯇꯅ ꯏꯁꯥꯒꯁꯦ ꯁꯨꯝ ꯐꯒꯠꯂꯛꯇ꯭ꯔꯕ ꯑꯗꯩꯗꯨꯗ ꯑꯩꯅ ꯃꯁꯤꯗꯤ ꯆꯍꯤ 2ꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯄꯤꯖꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯊꯥ 6ꯇ ꯑꯩ ꯇꯣꯛꯑꯦꯕ ꯊꯥ 6ꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯉꯁꯥꯏ ꯄꯨꯔꯒ ꯆꯠꯇꯣꯔꯤꯕ ꯏꯆꯥꯅꯨꯄꯥꯁꯦ ꯃꯁꯤꯁꯨ ꯄꯣꯔꯒ ꯆꯠꯂꯤꯅꯦꯕ ꯑꯩ ꯑꯉꯥꯡ ꯂꯧꯕꯤꯉꯥꯏꯁꯤ ꯀꯌꯥ ꯂꯩꯔꯛꯇꯕꯅꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯕꯨꯗꯤ ꯁ꯭ꯄꯤꯁꯦꯜꯂꯤ ꯑꯩꯒꯤ ꯃꯤ ꯍꯥꯏꯖꯗꯅ ꯅꯣꯟꯖꯗꯅ ꯇꯧꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ इबेमा राजकुमारी से मासी कनो तवे नुमितुदा कनो सिंगमई गर्ल हायर सेकेंडरी दा मासे तममेबा अदुना मागा एगा से हेक्ता वारी से चानागिदना अदुगा मादी थथागी राजकुमारी सु ओइरमद्रे राजकुमारी सुनीति कौशल से कौशल हाइबनिको आइसे प्रोनाउंसिएशन का भाव ताद्रमनि मयामना दुम ngapido ataba masana su pronunciation ga lala de ai bau sauri ne huji ada masu book ki athar su oirami मासे आइना नमान इरे इसे याना अथलै न इदा मसी साइतगी मी सी मांग्रे अदुगा त खंगपोंते को अदो आइन हंगे मोंदा अदो माना मासे कनोदा पोक्तना मागे पोकपगी खरा आई हाइजरके होरेन अदुना मासे अथर मसु यामना बुक अदुगा अवार्ड का सु फंगी इंदिरा नेहरू गांधी की पुंसी वारी राजकुमारी सुनीति कौशल सिना Translator Award from Manipur Literary Society sidagi 2023 sida ma award ka phangi baneba aduna asmai tawdana hindi dagi amu kainoda handokpa English da mu handokpa English dagi Manipuri da mu handokpa ka tawba khotpa se masi tumin leiba saitagi lam sida lakpa isa ama oirame hujik mana agi ningsing lakanung dagi haidana mana review tawra ise ai amu pathok jara age miyam nafamda ningsing lakanung dagi parubada thamoi nungi samlaba paudam Tarik pa bayam na pamjaba miyoy amaway na ihag imabe masaroj na linigi kontram na iba ningsing lakanung dagi haiba wari machatara mathoy na punsin balariga si pajare pabadang khay leitan na nungay ba mapaujay अहनबदा इमाबेमा निसिंबगी शक्ति थोकिबा थौदोकसिंदुगा इरोइनना पारिबा मियामबु पुबिबा ngambagi magun chingthanigai ni aibini na mahaki punsigi pilingai da pale mama chena kiba mahaku nungsiba mioisingna koibada yomduna yoglakhiba charolaba matamda masagi phirep tanbada thona phudokiba yumpalaba matungda imungi aka akum kaya mayong na banasing ba miyoy ba amam oy bagi punsigi marik chumlaba paudamba lairik ase mahakin ningsing kudol ni hajani ai khoi angang oringai dai chaklang khong chak tang bagi thaudok ki maram dai amna ta ki thauna pharabana harol kaya na madu mayong na kibedo nabakumar nilamani pramodini amasung chawhal lekhi dabagi thamoi choklaba paudam kaya ta ki adubu ai bi chaklang khong chat paruba matamda mahang masamaka hakhengna ba thodok tu da yawrubagi piriba paudam sing imang da thoklakhi bagum uhalli matang amada yamna pungning chingchengai oribadi phut mari pak khongban ama lanthokna bhotna bada pairak pai khu oina naha volunteer singna singkhiba thorang duni maduda ibi masamaku khongban gi nakan amadagi naha ahum na phibam jet na pai duna langlaga atopa nakan amaromja leiriba volunteer marina oki asumna nupi chatri khara khongban lanthoki hai sungkhalubada madu araiba thabok oiramga tawba mande punchi khongloi gi ningsing wari dai hang ai bi dai amna chok thokjaba matang di
punchi phirep lobada kanam tagi mateng yaudana marom dom lepcha bangam ki be mai be magi thona ama sungningan na dab na lo ki ba phirep nupi ama oira basu kaya kan khraba ithilno ima ai luhong lage dubu eme tamhan bigeda ba aina khanjaba laira ba khunja sida luhong biu ai eme dadi pas togjage ima matang sida ai hang na kumna yengjabada iri ba wai pareng ani se ai bi punsida pam liba phongdong ning liba maru oi ba matang ani yauri ahan da mahaki da makta pame pale mama saklabi abok na ina kara khunba sel khumpai ba miyo emaga luhong na ba haina ki aina khanjaba laira ba khunga macha haiba sida aina pamjaba khoida jaba khongloi lejare haiba sutali mathang da ai ema tangi pas taujage haiba punsigi pandam thamli badu ningan na dana taksin ba kan ba thamoi gi paudam ni haijani ngasidagi sahi ni purong gi mamang da thoki ba ojagi yumdu da haiba wari paring da ai bina kai agi matik thauna phana pikli ba macha dunam da poraga sorok lamchang adu da achumba khangna na bagi da makta magi ojagi manakta laki ba kawam la roi da ba punsigi tangkak amani amarom da yumpham yauda ba yauda na thaja ba matam paisa mangan ba kaya panji yeng lu ba da haiba wari sida thengna je iriba wari khudingmak paliba thodok punamak sijinariba wahai pareng khudingmak athasian ba amasung kariguma paujel piba ngambagi sakti yawa imai be magi thamoi layumdagi ningking paudam kaya imai thanna chentharakpani khanje ningking laka nungdagi lai asi parubadagi matamduda aigi sama aikoi samada lairamba yumbang kaibangi mowong nupi singna imung amasung mapanda lokiba thodang chenja thumja khantha haudraba nupi singna awa phamda ta kibada cha ahal laman singna karamna loina bana singba khuding mang mayek seng uba phangje aigi awun sanbi pa badai amna thamoi penjai san karamna yoktuna yengsinba san changom chumba sangi seba pungning sumhali ayaki warising ayakna warising asi pajaba matamda ai isamak thodok singduga iruina na chaminaki minmangda khudakta ngarang nahanda thoki bagum uki matungda suimai be magin ningsing layumdagi asugumba magun lairaba ningsing wari kaya sing thupi raktuna khudol tambirakani haina asa tawje ai bi imai be masarojnalini kontamna makhata na ibagi khongjang changsan biduna asigumba lai kaya khudol tawirang na ba sembi ba mapuna sambi bo oirasano bora masupi bi re chanupi suniti rajkumari na asumna mahaki warol baba ai lujare aduga mahak saitegi lamda yamna khoida jaba aduga magi nungda leiriba magi pratibha ma yauriaba maonda pratibha ba dipo padegi loina raklaba anoba mangan uhanba sakti haibani aduna kapi aidi kabi nate ko aidi memorial has iba mati kabi oiraroi adu aidi ma aina thokiba thodok singdo wari masa oi memorial sagachabani kausil ibema icha ibema sida rajkumari sida pratibha ma yauri ai ure aina su saita si takpa si 35 years mo oirangani aina saita gilamda parata ko horak pasi 19 kaino dani ihan hanbai university si JNU oi badudagi ai oja oi ba horak pani 1973 dagi aduna 2019 9 da Thambamari college dagi retire tok jabani ai aduna aina kabi si amta aina khwa pham chaw bagi ada kabi se magi definition se amphajeba magi pratibha si yauda di kabi oiba sunga ya roi pratibha du yauraga mai honna baduga ani se plus ta kabi oirakpani ai pithoro kodo pratibha di kabi datan nate se se pasunga de jagoi saba sunga phawriba mama magul leiraba singse mai pratibha du da salhoba mi singse mana supam jaba aduna phawrakpani adun ibema Rajkumari bu aina ngkhoi leitan na thakasari punsi da mai pakpo obiu asi hajaraga isaki nungchi na ibirak pase aina miyang mafamda lan thukjare punamak pukhiramjare yamna nungai imana pabirakanda akoina kena sai samak so kai bengali script se pa bathogas yam kanna kena haitar fluent oina pa bangam jata bai tare nasi aduna imana pabidana yamna ngasi fazana tazare
daga iche Smriti bu thagachari smaina yamna nungsina ibirakpagitamakta daga iche na ibelarikse si ayantang utsarake ka si da Indira haise masi translation ne haibani ado masi su kena tanning hai tare imana pabiba yaragadi ada iche ga antang collaborator rakanda masi hilarikse imada phangaga koina Indira Gandhi harakanda koina mai maramda hoi pare khole doisa khoi gi loan das maina translator rakanda irakpasi tanningi ado masi request tawzari hai tare aroibada aina ibema Rajkumari Suniti Kausalgi sok magi pokpaga pabung imagi maramdasu thabire to gumbasung masi prinau lothopasi tang nang hudraba hai tare khuyong nagre do phone dai paba singa sina anbo itoine kitang phone sida kitanga hangdo oga paba se hairba yenge aduna Rajkumari Suniti Kausal so lisinga maga chamapan humpuni thoida Singjamai Songtham Leka Imphal da Poi Lekhidrabar Rajkumar Maipak Sana amasung Nabami Sijagi Ahum Shubi Masanupini Mahak Singjamai Girls Secondary amasung Manipur College da mahi masing tambal loiraga Bihar University gi Economics ta Honors ta Master Loisinki So lisinga chamapan Marfutare December tang tareta Sri Arvinda Kausalga Yumban Lambida Khongda Minaduna Delhi da Leki Mapuroiba Arvind State Bank of India Parliament Street Delhi da General Manager Oirami Indira Nehru Gandhi gi punchi wari haiba Asina mahaki ahanba handok pagi lairik ni Bisma Sahani ki Hindi da iba Madhavi natak Alok Bhala na English da handopa Madhavi da Manipuri da handopa loiduna phongna naba thorang tauri huji mahaga huji machanupa ama amasung machanupi amaga loinana Haryana gi Gurgaon da leiri asumaina ibemana magi Koi mana magi si kena tatre ado imana ma disconnect tau basi khangra hai basi ai amtang message tau jage aduna smaina yamna nungsi jena ibirak pasi aduga koigi Women's Day ga chana na ngasai jena su comment the review the ibirak pado mana koi magi memoir amada partner choose to bakanda mama sana choose to zaba hai bidi magi grandmother adagi mother mayam ge influence natabado madu highlight to zaningi ayam tang check to zage magi connection si Dubu koi gisi masih join taurak pamale ayam tang loisen minana ba muka khatsarake ma okay ima muta yara ima amuk loisen bina ba aina mut kibata mukana tau haibi ai hagi tu kada yaure ai kak thok yara koi gisi pung ama makai su tare aduna ichena smaina ima gi damakta ipiraktana adagi koi da share tawbirakpagi damakta thagachari aduga aina koi Women's Day celebrate tawbasida ngasidi women mayam na haitare ko support tawbirakhanda koi program si mapung phanbire aduga Women's Day na celebrate tawbasi not to be very discouraging aigi damakta de aigi face in life arambasu yai nupi ama oibasi adum kay haitare yamna
mayamnasu yamna expectation se wangba nupi oiradi adu tawgadabni adagi akoigi mayam sina hairi ko Manipur dasu atai lam dasu mai magi jat tugi population se yamdrabani na nupi se macha yam phokadabani hairi ado macha phokpa se aigi di cha ani phokpa si bauda khoi physically se aigi isagi oina de physically se ngonda yamna wai aduna akhoi mana mari ga poi se akhoi mana kamain tarongani khalle de mari na tabasida akhoi gi da dum taruk tare tara mathoi ga pokpa si yawrim adagi ti masida akhoi gi yamna pok mayam se thaina di chahi yankai humpu punsi base na try ma thaina gi lamanda adagi di adugi su angang su pokpa adagi mungi su yengba haitare ko aina koi gi society gi context de yengak pakanda imungi su ima kethel daga thoklaiba handaman myam se imung senarine ba adagi ayamba matamda mu imung sidaisda nupa si nisa chaba yu thakpa si yam yaw base dum madugi wari tajai ko aduna women's day kaina koi keno ka celebrate ka tawise ite as women's day se yamna wazai na khanjai ado adubu waragasu ngasai iche suniti ne yam phajaba ma haigibdo akoina decision se lobo kanda isana ngasai karma ka haibdo isana lojaba decision se da dum kana tawragadi madu kitang control tawba ngam patra hina khaledi imana for example imagi wari kituda abokoi mayam na ina khunba du da taw hoi imagi life adu magi different oi ramba ya adubu imana decision do lobani na changa kanda da thokpa khuding mak cha aigi decision ne na khallaga maina thengna bangambadu aduna adugi nupi gi decision sai di ayamba matam da larik se nupi singje tamme tamakan da du honga ba matung da mu asagi angang lerakpa du tawrakan da masigi balance se ngamakta da na thabak tawdaba amuk yaura ineba dai thabak se tawdrakan da nupi sina de mong macha yengba dagi imung se puba ngamnaba keno imung manungi da tawrena adugi thabak se mu thanadra kan da paisa do leitramina mi oina mu udrim neba wari boba dignity se aduna adugumbagi lay aduna akoina masi decision making se isana di make tawgadabani adubu akoina ahan laman adagi akoigi larik pa bada nupi strong woman gi larik pa raga moina kamain thingna gi kaise sigumba se oiraga de akoina decision making se tawbasida kena tawgani na khalleba aidi akoina mayamna di o keno nupi se thabak tawrakan de di mana warabani na ma pasana kahani thaina gi haitare ko chaka then dana khot padum ngam da badu da sumasida judgment se lai bene ba kari nupi no chak thong bu so haite macha singsina momo khapi jai hotel lagi khara pu wain tawe te masing amakta dana tawrine ba aduna madu da nupi World's Women's Day sida mari lena na ke non ning sange ko nupi sinna macha se puin ko leini me am nupi ko ta bam ta yaude aduni nupi nupi se ko da haraudrin ne ba haraudrin nupa po di lila tawe sangong khe tawe adagi party wati ajuti ngarang da lakpani Oi ne du di akhoi mana ma se hai ji mana chu tawrim ni ne akhoi tamo gi da na tan tawrim ni no tan taw ba do kan ne ai tan du gi wali di ma ko ti ai li ge ko ai gi di so si taw gi bra taw da bra ga khang de ko ai aduga kan no tawe ba nupi si po ga di ne kan no taw akhoi man ba ngai punsali ko ti ji da man bi sulo sana akhoi me am se akhoi si po pa da ne awathabi ga he ga tawram ga ne na akhoi di ho tre na ko kai no dan nupi po pa si da nupi po ye na nupa do nupi ki ra im ne ba haina raga kirim ni exactly hujik su masi taw ba yawrim ni ai ti nupa
kari no kaina science ki mayam se khangda bida macha poktre ena macha se poktre na kana toy di nupi se thirim ni ani hom lak atuga second nupi se nupi puye na mu chu thirim ne ba adu di women ke ka to rai se ai harau bom thok tro aduga nga se ai review to rai ba isa ni mak se hekta ayo wing haktan ne ba adu di nupi pokpa du da kano awathabi to godro chamana na to gadabani adu di matang matangi oiramgani akhoi gi di ishona kano to gada nupa ga nupi ga sosigi di nangna kaita thirakanu noi lai tam halak matam da nupa tamhan ba nupi tamhan ba chamana dra maram di aingon da yam nungai ta ba matang yam yaw bi bedagi aina promise mentally to gada ishona khangbi bane ba no but I say in Manipur I am very proud adu gi di imung kuding makna nupi singse Fazana magi dum larik tambiba khotpa masi tawbraina khale Manipur da di ko aina sum yeng jabakanda duk am strong woman Manipur da so aina dum we adubu strong woman sing se akoina wari hangaga di thok pase masi phai aina su masi yu gumba wari se di thohaningi kai gino ga akoina mapan thong da di amna kano hai se mayam na ka se akoi magi wari ge se para ka ngak pa we kamai te no kai ngak pa yaw we kai na mai na ka share tawre eba doi tarati akoina mi ama magi lambi se chalak pa kan da thengna rak bawari si akoina ngasai gi cheri na na haire ido khut akoina imane irak pa kan de ma si sida pa magi na mana thengna ba du struggle do oja do na ga tai de ngone akoi ma da gi sin ki ba akoi ki kano se baba hai tare ko adu kitna mark se he na pira ineba kai gino ga magi social prejudice to o mati macha che laga kano to bane na mai na khalla ga magi adu to ro adu gi kano du ne ba khoina mangon the struggle like adu ne put pada hai de khoina share to bada adu ga maduda tumina like thok ta ba amuk su fight to badu so I think it is very very important for us to share akoina hoi women's day celebrate to busi mana hairi masi to bam thoi na adai the celebrate to gadam ne doi sa ngon da hujiki matam da haita re ko maybe next year maybe next to next year ga dai to rakadra khang de ko matam na pu ba mala kani adubu kai hai ni akoi ki keno se role thabak sinna yamna keno to man gidana celebrate to min ba pok te hai be wane aduna madubu struggle se akoi gi wari se akoi share tawna ragadi I think it is very important like it is very personal ngasai gi che rinana so happy ki bedu sometimes it takes a lot of courage to tell your story but I think it is important akoi na share taw base dum important oi brain khal de kai no ka share taw ragadi mana adumaina tawrakanda give up taw dabadu Music akoina pausi yamna warabane ba Manipur da koi toise wa basi dai da akoina thengna bada akoi mental trauma gi case sam lai reko aduna mental trauma gi case lai basi dai da masida akoina ta hoida ba potsu machi thoglak base segum base aduna wari se sadu ogadi aina adu gi du phapraina kai adudi yam nungai re pung amaga minute 43 tare adu de koi program si loisinna bai mas tawrasina mathangda mu unarasi aduga kari kari no akhoi khanna nei na basina kana ragadi somda pa basina khitang ten tak thamaga matamdi ngai yu adabanina akhoi gi na hingoi salai ni noi gi na nonga lai ni aduna adumain tawbanina loina ba tanariba unariba ngaktanina mathangi da koina discussion sina hen chi haraso adum hen doksi discussion di am tawningai leko so many subjects lai gire ba kok manung sida lai ri myam che masi discussion tawraga kanan ni bo haraga di discussion da dum matam thada si punama pu khoiram jari tek tek aidena kuram jari matangi sa thangs da mu cheden unna menasi